Information Service Television Network ISTV na lepal leitna sanduk chariba chayolgi akanaba thoramni makok thongba singi wari haiba thoram si ningthaukawa numit khudingi numidang wairam pung taruk taba matamda ISTV 2 da sanduk chariba thoramni haiba thoram sibu lepal leitna meng tabidiba ISTV ge stam bior sing khurumjari loina ngasigi episode ta dum taram okchari ngasigi episode sida aikoina The finest muscle head of India haina kaunariba lamdam sigi kwaidagi hen tanglaba asset amani in terms of body building Arambam Bobby 한번에 따라 옥살이 안강물 니시 보비시 그러면 호리 까리까리 밤에 이 사나를 거라 그러면 또 이음드는 그러면 또 아이나 안강 어린이 자히 따라 혼도이 따라 머리 장학고 사이드기디 아이세 사나는 부기 와칼리는 볼그래 아두부 다시행나 패밀리 백그라운드 하이드리브라 마탐두다 거기 아이기 신나우 taruk pokpasida aina manga subani aduga ipadi leitre tasengmude ipa masaksu khangaude aina yam pingai du ipa se leigidre mata ipagi kano si boi khangde ningjingba pokre ada sana ninga ga saigi ima hoina yamna wana haurakpanina awaba mayam ama then adu aina aigi isagi labor haidare isana isabu thabak pijarak paidare ko si matam sidai around say Taramari Adai, Taramanga, Adai the Gay Hurricane. Suppose quickly like Kaida, quickly Maduna regularly Natava, permanently Natava, Don't Hangaki, quickly manning the Quigi, Lekaigi, quickly Tabak mystery Haidare. My Matung in sometime Tama Nigadam Tabaksuba Satki was some day, Leverina. Adu do not hand baganoni. Adegidi I Sanabase I somnasu gymnastic I ham gymnastic your side of the Kogi Sananingagasu, a Kogi Aina Chatoriba, suppose I did long sajing the Labani, Aduga, Aina Sanaba Lactoshina, cannot officer club at the Kumalam Park. The mine lay in on the Adugi Yamna, Awaba Mam Lake, lay the Matam the cycle and labor number on the capacity later. Aduga Yamna Nungsiva in a cow, Wanga Morodava, Ama Hiragadi, Aina Noma, Matam Dugin, I'm waiting and get down. Aina Noma. Kogi later the Hider, Lambi, Kogi, Tongana, Kitang Salaga, Yamna top of distance or the Madada, Lupataraka kun Amaka Kunki, Patarak. Lupatara di Matam de Patara Vilusianum Yam Chawazani. Lupatarazi Kulaga ina Lilong Muslim Marques the Salaga, Nongalaga, Salaga ina Nanu Mucha, Kogi Lupa home Pidana, Nanu Chahum, I the Lupa home P Matam. Lupa home the Piraga, the Nanu Masa home Siloga, Mapung Paraga, Amuk Yon Toga, Aduga. Bilighting anu nam lay dain adu bilighting anu se tarami tramaga macha sim leiraga amuk semjaraga adu mo yon thoga ai sanabani na ai dai cha da yadi ai yirum
ꯌꯦꯔꯨꯝ ꯍꯥꯏꯁꯤ ꯆꯥꯗꯕ ꯌꯥꯗꯦ ꯄ꯭ꯔꯣꯇꯤꯟ ꯍꯥꯏꯕ ꯀꯩꯅꯣ ꯆꯥꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯇꯝꯗ ꯌꯦꯔꯨꯝ ꯍꯥꯏꯁꯤ ꯍꯧꯖꯤꯛꯁꯨꯅꯤ ꯌꯦꯔꯨꯝ ꯍꯥꯏꯁꯤ ꯌꯥꯎꯗꯕ ꯌꯥꯗꯦꯀꯣ ꯄ꯭ꯔꯣꯇꯤꯟ ꯁꯔꯨꯛꯁꯦ ꯋꯥꯡꯕꯅꯤ나 ꯑꯗ ꯑꯩꯅꯗꯤ ꯂꯩꯕ ꯉꯝꯗꯕꯅꯤ나 ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯏꯁꯥꯅ ꯑꯩ ꯌꯦꯟꯁꯤ ꯂꯣꯏꯖꯔꯒ ꯃꯇꯝꯗ ꯉꯥꯅꯨꯁꯤ ꯌꯣꯜꯂ ꯃꯇꯨꯡꯗ ꯑꯩꯅ ꯀꯣꯏꯂꯔ ꯍꯥꯏꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯑꯉꯥꯡꯕꯤꯗꯣ ꯃꯔꯨꯝ ꯌꯥꯝ ꯀꯣꯛꯀꯟꯕꯤꯗꯣ ꯑꯗꯨꯝꯕ 30-35ꯁꯤ ꯂꯣꯏꯔꯒ ꯑꯩ ꯅꯣꯡꯃꯒꯤ ꯌꯦꯔꯨꯝꯁꯦ ꯐꯪꯅꯅꯤꯡꯉꯥꯏꯒꯤꯀꯣ ꯃꯣꯏꯁꯦ ꯑꯩꯅ ꯐꯥꯝ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯥꯝ ꯄꯤꯛꯄ ꯐꯥꯝ ꯇꯧꯖꯔꯒ ꯄꯣꯜꯇ꯭ꯔꯤ ꯑꯗꯒꯤ ꯗꯛꯔꯤ ꯇꯧꯔꯦ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯒ ꯌꯦꯟꯁꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯄꯤꯖꯗ꯭ꯔꯗꯤ ꯃꯔꯨꯝ ꯀꯣꯛꯄ ꯄꯣꯠꯇꯦ ꯃꯉꯣꯟꯗꯁꯨ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯑꯃ ꯆꯪꯉꯤꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯁꯥꯟꯅꯕ ꯑꯃꯨꯛ ꯆꯠꯂꯨꯅꯤ ꯑꯗꯒꯤ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯀꯨꯝꯃꯒ ꯑꯩ ꯊꯔꯣꯏꯁꯦ ꯌꯦꯟꯗ ꯊꯔꯣꯏꯁꯦ ꯑꯗꯨꯝ ꯃꯥꯏ ꯕꯦꯂꯦꯟꯁ ꯗꯥꯏꯠ ꯑꯃ ꯌꯥꯝ ꯄꯤꯖꯕꯁꯨ ꯌꯥꯗꯦ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯃꯉꯣꯟꯗꯁꯨ ꯂꯣꯛ ꯊꯨꯡꯕ ꯍꯥꯏꯕ ꯀꯔꯤ ꯀꯔꯥ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯑꯗꯨ ꯈꯪꯉꯒ ꯑꯩꯅ ꯅꯣꯡꯃꯗ ꯌꯦꯟ ꯑꯃꯗ ꯊꯔꯣꯏꯁꯦ 4-5 ꯄꯤꯖꯔꯀꯥꯟꯗ ꯁꯄꯣꯁ ꯌꯦꯟ 10 ꯂꯣꯏꯀꯥꯟꯗ ꯑꯩꯉꯣꯟꯗ ꯅꯣꯡꯃꯒꯤ ꯌꯦꯔꯨꯝ 6-8 ꯇꯔꯨꯛꯇꯩ ꯇꯥꯗꯅꯗꯤ ꯑꯗꯨꯝ ꯐꯪꯉꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯍꯛꯆꯥꯡꯒꯤ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯂꯥꯛꯈꯤꯕ ꯑꯗꯨꯗ ꯃꯇꯝꯗ ꯏꯃꯥ ꯍꯣꯏꯅꯗꯤ ꯀꯩꯒꯨꯝꯕ ꯑꯃꯨꯛ ꯄꯤꯖꯅꯤꯡꯉꯒꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯗꯗꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯃꯣꯏꯗꯤ ꯏꯃꯥꯗ ꯄꯨꯔꯥ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯃꯣꯏꯗꯤ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯌꯥꯝ ꯇꯧꯋꯦ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕꯗꯤ ꯇꯝꯅꯤꯡꯉꯛꯇꯦ ꯑꯩ ꯁꯤꯒꯤ ꯍꯥꯏꯕꯤꯔꯤꯉꯩꯗꯅꯤ ꯄꯥꯕꯨꯡꯁꯤ ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯑꯄꯣꯛꯄ ꯏꯄꯥ ꯏꯄꯨꯁꯤ ꯃꯁꯛ ꯈꯪꯍꯧꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯃꯤꯡ ꯄꯟꯕꯤꯌꯨ ꯑꯗꯨꯒ ꯏꯃꯥꯁꯤ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯃꯤꯡ ꯄꯟꯕꯤꯌꯨ ꯑꯗꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯤ 3ꯅꯤ ꯍꯥꯏꯕꯤ ꯀꯅꯥ ꯀꯔꯤ ꯇꯧꯕꯤꯕ꯭ꯔꯣ ꯈꯤꯇꯪ ꯄꯟꯕꯤꯌꯨ ꯑꯗꯒꯤ ꯏꯁꯥꯒꯤ ꯂꯩꯐꯝꯁꯦ ꯃꯔꯨꯑꯣꯏꯅ ꯆꯥꯖꯤꯡꯅꯦꯗꯤ ꯍꯥꯏꯔꯦ ꯆꯥꯖꯤꯡ ꯀꯔꯤ ꯂꯩꯀꯥꯏ ꯑꯩ ꯆꯥꯖꯤꯡ ꯂꯤꯂꯧ ꯆꯥꯖꯤꯡ ꯃꯥꯏꯔꯦꯟꯈꯣꯡꯗꯒꯤꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯔꯥꯝꯕꯝ ꯏꯕꯣꯝꯆꯥ ꯑꯗꯨꯒ ꯏꯃꯥꯅ ꯑꯔꯥꯝꯕꯝ ꯑꯣꯡꯕꯤ ꯗꯁꯨꯃꯇꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯃꯥꯗꯤ ꯂꯩꯖꯔꯤ ꯑꯗꯩ ꯏꯆꯤꯟꯅꯥꯎꯁꯤꯡꯗꯨ ꯀꯩ ꯇꯧꯈ꯭ꯔꯦ ꯀꯩꯗꯧꯔꯦ ꯏꯆꯤꯟꯅꯥꯎ 3ꯅꯤ 3ꯁꯤꯗ ꯑꯩꯅ 5 ꯁꯨꯕꯅꯤ ꯑꯗꯨꯒ ꯏꯆꯤꯟꯅꯥꯎ ꯏꯆꯦꯅ ꯈ꯭ꯋꯥꯏ ꯑꯍꯟ ꯃꯔꯛꯇ ꯅꯨꯄꯥ 4ꯅꯤ ꯅꯨꯄꯥ 4ꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯇꯣꯟꯕ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯑꯃ ꯂꯩꯕ ꯑꯗ ꯑꯩꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯏꯆꯦ ꯗꯗꯥꯁꯤꯡꯁꯦ ꯗꯗꯥ ꯑꯅꯤꯃꯛ ꯑꯩꯈꯣꯏ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩ ꯑꯗꯨ ꯏꯆꯦꯁꯨ ꯏꯆꯦꯅꯦ ꯗꯗꯥ ꯑꯅꯤꯃꯅꯦ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯇ ꯃꯣꯏꯁꯦ ꯑꯣꯖꯥꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯍꯦꯛ ꯃꯊꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯒ ꯑꯩ ꯃꯊꯪꯗ ꯑꯩ ꯂꯩꯔꯦ ꯗꯦꯟ ꯑꯩꯒꯤ ꯏꯈꯥꯗ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯃꯥ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦꯅ ꯃꯥ ꯅꯝꯕꯣꯜꯗ ꯃꯌꯨꯝ ꯄꯥꯜꯂꯤ ꯃꯥꯁꯨ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯑꯗꯨꯝ ꯄꯥꯟꯕ ꯏꯃꯨꯡ ꯑꯃꯗꯤ ꯑꯣꯏ ꯉꯁꯥꯏꯒꯤ ꯆꯥꯖꯤꯡ ꯃꯥꯏꯔꯦꯟꯈꯣꯡ ꯑꯅ ꯍꯥꯏꯔꯤ ꯂꯩꯀꯥꯏꯁꯦ ꯑꯗ ꯏꯃꯥꯟꯅꯕꯒ ꯁꯨꯝ ꯇꯤꯟꯅꯔꯛꯄꯗꯣ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯑꯗꯥꯏꯗ ꯈꯤꯇꯪ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗ ꯑꯗ ꯏꯇꯣꯝꯇ ꯕꯣꯕꯤꯁꯤ ꯁꯥꯟꯅꯕꯁꯤꯗꯤ ꯃꯤ ꯆꯪꯉꯛꯏꯗꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯇꯤꯃꯤꯡ ꯑꯞ ꯇꯧꯔꯒꯗꯤ ꯑꯗꯣ ꯀꯔꯝꯍꯥꯏꯅ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯇꯝꯗꯨꯗꯩꯗ ꯑꯗꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯄꯨꯟꯕ ꯄꯨꯜꯂꯀꯥꯟꯗꯨꯗ ꯆꯦꯟꯕ ꯆꯣꯡ ꯂꯩꯗꯅꯀꯣ ꯑꯗꯥꯏꯗꯣ ꯀꯃꯥꯏꯅ ꯍꯣꯏ ꯑꯉꯥꯡ ꯑꯗꯨꯃꯥꯏ ꯍꯣꯏ ꯑꯩꯅ ꯖꯤꯝꯅꯥꯁꯇꯤꯛ ꯁꯥꯟꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯍꯥꯏꯔꯒꯅ ꯂꯩꯀꯥꯏꯒꯤ ꯒ꯭ꯔꯥꯎꯟꯗ ꯆꯦꯟ ꯆꯣꯡꯕ ꯁꯥꯟꯅꯔꯛꯄ ꯅꯣꯕꯥꯞꯅ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯛꯄ ꯑꯁꯤꯒꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯒꯤ ꯌꯥꯝ ꯀꯃꯟ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯌꯥꯝꯅ ꯉꯥꯎꯁꯟꯅꯔꯛꯄꯁꯨ ꯂꯩ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯗꯕ ꯍꯥꯏꯇꯥꯔꯦ ꯄꯟꯕꯗꯗꯤ ꯍꯧꯖꯤꯛ ꯏꯀꯥꯏꯔꯦꯗ ꯁꯦꯡꯕꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯕꯨ ꯈꯤꯇꯪ ꯔꯤꯂꯦꯛꯁ ꯑꯣꯏꯔꯦ ꯃꯇꯝꯗ ꯌꯥꯎꯁꯪ ꯗꯨꯔꯒꯥ ꯄꯨꯖꯥꯒꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯌꯥꯝꯅ ꯌꯥꯎꯁꯪꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯍꯨꯔꯥꯟꯕ ꯆꯠꯄ ꯑꯗꯒꯤ ꯇꯁꯦꯡꯅ ꯍꯥꯏꯕꯗꯗꯤ ꯏꯀꯥꯏꯖꯔꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛꯇ ꯈꯪꯕꯗꯤ ꯉꯥ ꯍꯨꯔꯥꯟꯕꯕꯨ ꯆꯠꯂꯤ ꯀꯩꯅꯣ ꯑꯉꯥꯡ ꯑꯣꯏꯅ ꯉꯥ ꯍꯨꯔꯥꯟꯕꯁꯤ ꯉꯥ ꯍꯨꯔꯥꯟꯕ ꯍꯥꯏꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯃꯒ ꯉꯥ ꯈꯣꯠꯂꯛꯏꯅꯤ ꯁꯨꯝꯕꯒꯤ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯇꯧꯕꯗꯣ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ ꯂꯧꯅꯗꯦ ꯍꯣꯏ ꯑꯗ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯅ ꯍꯣꯏ ꯗꯨꯔꯒꯥ ꯄꯨꯖꯥꯃꯨꯛꯇ ꯍꯥꯏꯔꯣ ꯍꯨꯔꯥꯜꯂꯒ ꯆꯠꯄ ꯅꯠꯇꯗꯤ ꯃꯍꯩ ꯆꯥꯎꯗꯦꯒ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯍꯨꯔꯥꯟꯕꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯅꯨꯃꯤꯠꯇ ꯇꯥꯕ ꯀꯥꯏꯗ ꯍꯨꯔꯥꯟꯗꯒꯤ ꯀꯅꯥꯗ ꯀꯨꯕꯤ ꯍꯨꯔꯥꯟꯒꯅꯤ ꯀꯅꯥꯗ ꯋꯥ ꯍꯨꯔꯥꯟꯒꯅꯤ ꯁꯄꯣꯁ ꯁꯨꯝꯕꯗ ꯑꯗꯨꯝ ꯊꯤ ꯂꯩꯕ ꯀꯅꯥꯗ ꯂꯐꯣꯏ ꯍꯧꯔꯤ ꯁꯨꯝꯕꯒꯤ ꯀꯩꯅꯣꯁꯦ 1989 90 ꯁ꯭ꯋꯥꯏꯗꯒꯤ ꯖꯤꯝꯅꯥꯁꯇꯤꯛꯁꯦ ꯖꯣꯏꯟ ꯇꯧꯕ ꯍꯧꯔꯦ ꯀꯗꯥꯏ ꯃꯈꯥ ꯁꯥꯟꯅꯔꯝꯃꯤ ꯑꯗꯣ ꯁꯤꯒꯤ ꯃꯊꯪꯗꯅ ꯑꯃꯨꯛ ꯀꯔꯤ ꯁꯥꯟꯅꯔꯦ ꯖꯤꯝꯅꯥꯁꯇꯤꯛ ꯍꯥꯎꯂꯣꯡ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯟꯅꯔꯦ ꯖꯤꯝꯅꯥꯁꯇꯤꯛꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯁꯤꯅ ꯉꯁꯥꯏ ꯀꯩꯅꯣꯅꯤ 1990 ꯇꯁꯦꯡꯕꯗꯤ ꯑꯩ 1985-86 ꯑꯗꯨꯋꯥꯏꯗ ꯁꯥꯟꯅꯔꯛꯄ ꯍꯧꯕꯗꯤ ꯑꯩꯅ ꯍꯧꯕꯗꯨꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯀꯥꯟꯆꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯖꯤꯝꯅꯥꯁꯇꯤꯛ ꯁꯦꯟꯇꯔ ꯑꯃ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯃꯟꯗꯜ ꯍꯥꯏꯅ ꯃꯥꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯏꯅ ꯍꯥꯡꯕ ꯀꯩꯅꯣꯅꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯖꯤꯝꯅꯥꯁꯇꯤꯛ ꯁꯦꯟꯇꯔꯁꯤꯗ ꯑꯌꯥꯝꯕ ꯑꯣꯏꯖꯔꯝꯃꯤ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯣꯡꯕ ꯁꯤꯅꯤꯌꯔ ꯄ꯭ꯂꯦꯌꯥꯔ ꯃꯌꯥꯝ ꯑꯃ ꯑꯗꯨ ꯖꯤꯝꯅꯥꯁꯇꯤꯛ ꯀꯥꯟꯆꯤꯄꯨꯔꯗ ꯁꯥꯟꯅꯔꯦꯕ ꯑꯗꯣ ꯀꯣꯆꯇꯤ ꯃꯟꯗꯜ ꯍꯥꯏꯁꯦ ꯃꯟꯗꯜꯒꯤ ꯃꯈꯥꯗ ꯁꯥꯟꯅꯔꯝꯕ ꯃꯇꯝ ꯈꯔ ꯁꯥꯟꯅꯔꯝꯕ ꯃꯇꯨꯡꯗꯩꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯩꯈꯣꯏꯒꯤ ꯖꯤꯝꯅꯥꯁꯇꯤꯛꯁꯦ ꯀ꯭ꯂꯣꯖ ꯇꯧꯁꯟꯈ꯭ꯔꯦꯕ
ꯀ꯭ꯂꯣꯖ ꯇꯧꯁꯟꯈ꯭ꯔꯒ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯍꯥꯏꯒꯠꯄ ꯃꯤꯁꯤꯡꯅ ꯃꯥꯏ ꯃꯥꯒꯤ ꯀ꯭ꯂꯕꯇ ꯀꯩꯅꯣ ꯇꯧꯕ ꯑꯗꯩ ꯁꯨꯝꯕ ꯖꯤꯝꯅꯥꯁꯇꯤꯛ ꯑꯁꯤ ꯃꯇꯝꯗ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯁꯦ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗ ꯃꯇꯝꯗ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯅꯒ ꯂꯥꯛꯄ ꯒꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯕ ꯍꯥꯏꯗꯣꯏꯔꯥ ꯃꯇꯝꯗ ꯏꯀꯤ ꯀꯤꯖꯕ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯉꯁꯥꯏꯒꯤ ꯃꯔꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯒꯦꯞ ꯂꯩꯔꯨꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯑꯩꯅ ꯁꯥꯟꯅꯕ ꯔꯤꯒꯨꯂꯔ ꯇꯥꯡ ꯅꯥꯏꯅ ꯆꯠꯄ ꯉꯝꯃꯛꯇꯕ ꯑꯗꯨꯒ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯁꯥꯏ ꯁ꯭ꯄꯣꯔꯠꯁ ꯑꯣꯊꯣꯔꯤꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯇꯝꯗ ꯂꯥꯡꯒꯣꯜꯗ ꯂꯩ ꯑꯗꯨ ꯂꯥꯡꯒꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯖꯤꯝꯅꯥꯁꯇꯤꯛꯀꯤ ꯄ꯭ꯂꯦꯌꯥꯔ ꯈꯔ ꯂꯧꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯥꯟꯅꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯏꯟꯐꯣꯔꯃꯦꯁꯟ ꯇꯧꯕꯤꯔꯛꯄꯗꯒꯤ ꯃꯇꯝꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯩꯊꯕꯅꯤ ꯇꯁꯦꯡꯕꯗꯤ ꯖꯤꯝꯅꯥꯁꯇꯤꯛ ꯄ꯭ꯂꯦꯌꯥꯔꯁꯤꯗ ꯑꯗ ꯑꯩ ꯏꯃꯥꯟꯅꯕ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯣꯏꯁꯤꯅ ꯌꯨꯝꯗꯒ ꯂꯥꯛꯄꯤꯗꯅ ꯏꯟꯐꯣꯔꯃꯦꯁꯟ ꯑꯩꯉꯣꯟꯗ ꯁꯤꯌꯔ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯂꯧꯗꯣꯔꯤ ꯑꯩꯈꯣꯏ ꯊꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯈꯣꯠꯁꯤꯀꯣ ꯑꯩꯈꯣꯏ ꯏꯟꯇꯔꯚꯤꯌꯨ ꯇꯧꯁꯦ ꯍꯥꯏꯗꯅ ꯖꯤꯝ ꯈꯟꯅꯅꯕꯒꯤꯀꯣ ꯇ꯭ꯔꯥꯏꯌꯦꯜꯒ ꯇꯧꯕꯒꯗ ꯌꯥꯎꯔ ꯃꯇꯨꯡꯗ ꯖꯤꯝꯅꯥꯁꯇꯤꯛꯁꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯇꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯔꯤꯒꯨꯂꯔ ꯁꯥꯟꯅꯕ ꯉꯝꯃꯛꯈꯤ ꯂꯥꯡꯒꯣꯜꯗ ꯂꯩꯔꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯥꯟꯅꯔꯝꯃꯤ ꯑꯩ ꯖꯤꯝꯅꯥꯁꯇꯤꯛꯁꯦ 19 ꯍꯣꯏ ꯃꯔꯛꯇ ꯒꯦꯞ ꯂꯩꯔꯒꯁꯨ ꯍꯧꯔꯛꯄꯗꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩ 1985 86 ꯍꯥꯏꯔ 86 ꯍꯥꯏꯔꯁꯤꯀꯣ 86ꯇꯒꯤꯅ ꯑꯩ 90 ꯑꯗꯨꯋꯥꯏꯐꯥꯎꯇꯤ ꯑꯩ ꯆꯍꯤ ꯁꯥꯟꯅꯔꯝꯃꯤ 4-5 ꯁꯥꯟꯅꯔꯝꯃꯦꯕ ꯑꯗ ꯕꯣꯕꯤꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯀꯣꯟꯇꯦꯁꯇꯤ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯁꯦ ꯍꯣꯏ ꯑꯗ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯁꯤꯞꯀꯤ ꯊꯣꯛꯄ ꯃꯇꯝ ꯑꯩꯈꯣꯏꯅ ꯇꯥꯡꯅ ꯐꯪꯖꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯅꯤ ꯍꯣꯏ ꯑꯗꯣ ꯁꯃꯔꯁꯣꯜꯁꯤ ꯕꯦꯛ ꯁꯃꯔꯁꯣꯜꯒꯨꯝꯕ ꯍꯦꯛ ꯇꯧꯕ ꯑꯗꯨꯒ ꯃꯁꯤ ꯍꯦꯛ ꯍꯨꯟꯕ ꯑꯃ ꯍꯦꯛ ꯌꯥꯎꯔꯤꯕ ꯍꯣꯏ ꯁꯥꯟꯅꯕꯁꯦ ꯍꯣꯏ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯞ ꯖꯤꯝꯅꯥꯁꯇꯤꯛꯀꯤ ꯄꯣꯔꯁꯟ ꯑꯃ ꯑꯩꯈꯣꯏꯅ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯁꯣꯔꯠ ꯇꯧꯕ ꯀꯥꯟꯗ ꯍꯥꯞꯄꯤꯁꯤ ꯌꯥꯕ꯭ꯔꯥ ꯑꯗꯨꯒ ꯑꯦꯇ꯭ꯔꯦꯛꯁꯟꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯤꯕ ꯑꯦꯇ꯭ꯔꯦꯛꯇꯤቭ ꯑꯣꯏꯔꯦ ꯄꯤꯗꯤ ꯄꯤꯔꯕ ꯁꯤ ꯌꯥꯕ ꯀꯔꯝꯍꯥꯏꯅ ꯇꯧꯋꯤ ꯌꯥꯏ ꯌꯥꯗꯅꯕꯨ ꯇꯧꯔꯤꯅꯤ ꯑꯗꯨꯗ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯗꯁꯨ ꯃꯉꯥꯏꯔꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗꯁꯨ ꯁꯤꯒꯤ ꯑꯩꯒꯤ ꯗꯤꯃꯥꯟ ꯍꯦꯛꯇ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯇꯁꯦꯡꯕꯗꯤ ꯑꯩ ꯖꯤꯝꯅꯥꯁꯇꯤꯛꯁꯦ ꯑꯩ 1990ꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯦꯕ 90ꯗꯒꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯦꯊꯂꯦꯇꯤꯛ ꯁꯥꯟꯅꯔꯨꯔꯦ ꯃꯌꯥꯝ ꯂꯝꯖꯦꯟ ꯆꯦꯟꯗꯅ ꯈꯣꯠꯇꯅ ꯁ꯭ꯄꯤꯟꯇꯔꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯑꯃ ꯃꯥꯡꯉꯨꯔꯦ ꯑꯗꯨꯕꯨ ꯑꯩ ꯖꯤꯝꯅꯥꯁꯇꯤꯛ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯦꯛꯁꯔꯁꯥꯏꯖꯗꯤ ꯑꯩ 1990ꯗꯒꯤ ꯑꯣꯜꯔꯦꯗꯤ ꯊꯥꯗꯣꯛꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯁꯨ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯨꯏꯅ ꯊꯥꯗꯣꯛ ꯃꯇꯨꯡ ꯑꯣꯏꯔꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯀꯤꯗꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯒꯤ ꯄ꯭ꯔꯦꯁꯔ ꯍꯦꯛ ꯇꯧꯅꯤꯡꯕ ꯄꯣꯛꯂꯛꯄ ꯑꯗ ꯍꯦꯛꯇ ꯍꯨꯟꯖꯟꯈꯤꯕ ꯑꯗꯨ ꯁꯝꯇꯥꯏꯝ ꯀꯤꯔꯛꯄꯁꯨ ꯌꯥꯎꯋꯦ ꯀꯩꯅꯣꯗ ꯑꯩ ꯁꯤ ꯑꯦꯛꯁꯔꯁꯥꯏज ꯇꯧꯗ꯭ꯔꯦ ꯌꯥꯝꯅ ꯂꯨꯕ ꯀꯩꯅꯣꯗꯤ ꯅꯠꯇꯦ ꯑꯦꯂꯤꯃꯦꯟꯇꯤ ꯅꯠꯇꯦ ꯕꯦꯛ ꯁꯝꯃꯔꯁꯟ ꯒꯥꯏꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯊꯥꯗꯣꯛꯄ ꯀꯨꯏꯈ꯭ꯔꯕꯅꯤ나 ꯀꯤꯔꯛꯄꯗꯤ ꯌꯥꯎꯋꯦ ꯀꯤꯔꯛꯑꯒꯁꯨ ꯉꯁꯥꯏꯒꯤ ꯃꯌꯥꯝꯅ ꯗꯤꯃꯥꯟ ꯂꯥꯛꯄꯅꯤꯅꯀꯣ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯦꯁꯅꯦꯜ ꯆꯦꯝꯄꯤꯌꯟꯗꯁꯨ ꯍꯥꯏꯔꯦ ꯑꯗꯨꯝ ꯑꯩꯁꯦ ꯇꯧꯔꯔꯣꯏꯅ ꯈꯟꯕꯁꯦ ꯕꯣꯕꯤ ꯅꯪ ꯑꯗꯨ ꯇꯧꯗ ꯌꯥꯔꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟꯗꯒꯤ ꯄꯥꯕ꯭ꯂꯤꯛꯇꯒꯤ ꯂꯥꯎꯁꯤꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯑꯗꯨ ꯍꯨꯟꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯍꯨꯜꯂꯤ ꯑꯗꯨ ꯃꯃꯥꯡꯗꯩꯗꯤ ꯑꯩ ꯄꯥꯛ ꯍꯨꯟꯗ꯭ꯔꯦ ꯍꯨꯟꯗ꯭ꯔꯤꯁꯤꯅ ꯀꯩꯅꯣꯅꯤ ꯃꯃꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯃꯪꯒꯣꯂꯤꯌꯥꯗ ꯇꯥꯕꯁꯦ ꯁꯤꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯇꯤꯞ ꯗꯥꯏꯔꯦꯛꯇꯔ ꯅꯨꯄꯤꯅꯤ ꯑꯩꯈꯣꯏ ꯋꯥꯔꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇꯔ ꯄꯥꯎꯜ ꯆꯨꯋꯥ ꯃꯥꯒ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯅꯥ ꯃꯦꯝ ꯍꯥꯏꯕ ꯈ꯭ꯔꯤꯁꯇꯤꯅꯥ ꯍꯥꯏꯁꯤꯗ ꯈ꯭ꯔꯤꯁꯇꯤꯅꯥ ꯀꯝ ꯍꯥꯏꯌꯦꯀꯣ ꯃꯥꯅ ꯑꯦꯖꯨꯀꯦꯇꯤꯞ ꯗꯥꯏꯔꯦꯛꯇꯔꯅꯤ ꯃꯣꯏꯅꯤꯁꯤꯅ ꯑꯩꯁꯦ ꯄꯔꯁꯅꯦꯜꯂꯤ ꯀꯧꯔꯒ ꯑꯩꯉꯣꯟꯗ ꯁꯤꯌꯔ ꯈꯔ ꯇꯧꯕꯤꯔꯛꯑꯦ ꯑꯦꯗꯚꯥꯏꯁ ꯕꯣꯕꯤ ꯗꯣꯟ ꯗꯨ ꯗꯤꯁ ꯑꯦꯂꯤꯃꯦꯟꯠ ꯅꯦꯚꯔ ꯁꯤ ꯇꯣꯛꯑꯁꯤ ꯑꯩꯅ ꯁꯥꯔ ꯑꯩꯁꯨ ꯇꯁꯦꯡꯕꯗꯤ ꯄꯥꯝꯗꯕꯅꯤ ꯇꯧꯕꯗꯕꯨ ꯃꯌꯥꯝ ꯄꯥꯕ꯭ꯂꯤꯛꯀꯤ ꯄ꯭ꯔꯦꯁꯔꯁꯤꯅ ꯁꯥꯔ ꯍꯦꯛꯇ ꯍꯥꯏꯔꯛꯄꯗ ꯑꯩ ꯇꯧꯈꯤꯕꯅꯦ ꯑꯩ ꯇꯁꯦꯡꯕꯗꯤ ꯑꯩꯁꯨ ꯄꯥꯝꯗ꯭ꯔꯦ ꯅꯣ ꯏट्स ꯚꯦꯔꯤ ꯒꯨꯗ ꯐꯕꯗꯤ ꯌꯥꯝ ꯐꯖꯕ ꯅꯪꯉꯣꯟꯗ ꯇꯧꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯄꯣꯛꯑꯒꯁꯨ ꯁꯤꯅ ꯀꯩꯒꯨꯝꯕ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯄꯣꯠ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦꯕ ꯁꯝꯇꯥꯏꯝ ꯃꯤ ꯊꯣꯛꯈ꯭ꯔꯦꯕ ꯀꯩꯅꯣꯗ ꯑꯩꯈꯣই ꯀꯟꯇꯦꯁ ꯃꯌꯥꯝꯒꯤ ꯌꯥꯝꯅ ꯋꯥꯕ ꯁ꯭ꯇ꯭ꯔꯤꯛ ꯗꯥꯏꯇꯤꯡꯒꯤ ꯇꯧꯔꯤꯉꯥꯏ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏ ꯃꯤ ꯁꯤꯕꯕꯨ ꯌꯥꯎꯈ꯭ꯔꯦꯕ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯅ ꯐꯤꯠ ꯑꯣꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁ꯭ꯄꯥꯏꯅꯤꯡ ꯁ꯭ꯇ꯭ꯔꯦꯁ ꯇꯧꯔꯒ ꯁꯤꯕ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯩ ꯇꯁꯦꯡꯕ ꯑꯦꯛꯖꯦꯛꯇꯤ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯑꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯗꯨ ꯍꯥꯏꯕ ꯋꯥꯅꯤ ꯃꯃꯥꯡ ꯆꯍꯤꯗ ꯊꯤꯡꯉꯦ ꯍꯥꯏꯕ ꯋꯥꯅꯤ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ एशियन चैंपियन वर्ल्ड चैंपियन की इंडिया की इंडियन टीम सिलेक्शन ट्रायल से सिद्धसु अदुम सेक्रेटरी अदुम तौसनगी सिगी बॉडी बिल्डिंग मसाना से कदाई कमाई तौरगा तंबसे हौरे मरुइना होजि हाइब्रिड एथलेटिक्स दा 100 मीटर टू 100 मीटर्स की स्प्रिंटर होइना होजि चेलमे जिमनास्टिक तौरे अदु नालांग ओन थोरेन ट्रांसफॉर्म तौरे होय चेंज तौरे
ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ inspiration ꯀꯥꯏꯗ ꯂꯥꯛꯏ ꯑꯗꯨ ꯁꯥꯟꯅꯕ ꯍꯧꯅ ꯀꯥꯏ ꯑꯗꯨꯅꯦ ꯇꯥ ꯁꯤꯒꯤ inspirationꯁꯦ ꯁꯤꯁꯨ ꯑꯩ ꯍꯟꯅꯁꯨ ꯃꯃꯥꯡꯁꯨ ꯍꯥꯏꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯑꯩ ꯏꯆꯦꯁꯤꯡ ꯑꯃꯅ ꯑꯗꯨꯃꯥꯏꯅ ꯃꯣꯇꯤꯚꯦꯁꯟ inspiration ꯇꯧꯕꯤꯔꯝꯕꯗꯒꯤ ꯑꯩꯁꯦ ꯁꯗꯟꯂꯤ ꯈꯣꯡ ꯊꯥꯡꯖꯟꯒꯦꯅꯦ ꯇꯁꯦꯡꯕꯗꯤ ꯑꯩ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯃꯌꯥꯝ ꯁꯥꯟꯅꯕ ꯃꯌꯥꯝ ꯂꯩꯔꯝꯃꯦ ꯖꯁ ꯑꯩꯈꯣꯏꯒꯤ ꯁꯤꯅꯤꯌꯔ ꯑꯗꯒꯤ ꯃꯤ ꯈꯔꯅꯁꯨ ꯅꯪ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯥꯟꯅꯕ ꯐꯖꯅꯤ ꯒꯥꯏ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯤ ꯃꯇꯝꯗ ꯑꯗꯨ ꯑꯩ ꯃꯇꯝꯗ ꯁꯥꯟꯅꯅꯤꯡꯉꯨꯗꯦ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯆꯥꯕ ꯃꯇꯝꯗꯨꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯥꯟꯅꯕ ꯍꯥꯏꯁꯦ ꯌꯥꯝ ꯆꯥꯕ ꯌꯥꯝꯅ ꯀꯩꯅꯣꯝꯗ ꯎꯔꯝꯃꯦꯕ ꯃꯇꯝꯗꯀꯣ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯑꯩꯁꯨ ꯆꯤꯡꯁꯤꯜꯂꯒ ꯉꯁꯥꯏ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯁꯥꯟꯅꯒꯦꯗꯣ ꯀꯔꯤ ꯀꯥꯟꯅꯗꯅ ꯌꯥꯝ ꯆꯥꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯀꯩꯅꯣꯝꯗ ꯑꯩ ꯏꯁꯥꯅꯕꯨ ꯍꯨꯜꯂꯒ ꯉꯥꯡꯉꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯆꯦꯁꯤ ꯁꯗꯟꯂꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯆꯥ ꯌꯣꯟꯕ ꯍꯣꯇꯦꯜ ꯃꯆꯥ ꯑꯃꯗ ꯐꯝꯃꯤꯟꯅꯔꯒ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯑꯃꯒꯤ ꯊ꯭ꯔꯨꯗ ꯈꯪꯅꯕ ꯅꯨꯃꯤꯠꯇꯨꯒꯤ ꯃꯣꯏꯒꯤ ꯇꯤꯝꯗꯨꯗ ꯑꯩꯁꯨ ꯌꯥꯎꯔꯨꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯍꯜꯂꯣ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯅꯕꯗꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯈꯔ ꯍꯥꯏꯁꯤꯅꯤ inspiration ꯌꯥꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯍꯥꯏꯔꯝꯃꯤ ꯋꯥꯁꯤ exactly ꯀꯩꯅꯣ ꯀꯩꯁꯨ ꯅꯤꯗ ꯅꯠꯇꯦ ꯕꯨꯕꯤ ꯅꯪꯁꯤ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ ꯅꯪꯒꯤ ꯐꯤꯒꯔꯁꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯩꯁꯨ ꯅꯠꯇꯦ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯗꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯒꯀꯣ ꯍꯦꯟꯅ ꯃꯅꯨꯡ ꯍꯟꯅ ꯈꯟꯖꯤꯜꯂ ꯃꯣꯏꯁꯤꯁꯨ ꯃꯁꯥ ꯐꯕꯒ ꯌꯥꯝ ꯄꯥꯝꯖꯥꯠꯅ ꯑꯣꯏꯔꯦ ꯀꯥꯏꯅ ꯑꯗꯨ ꯈꯟꯖꯤꯜꯂꯒ ꯑꯩꯁꯦ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕ ꯌꯥꯏꯅ ꯑꯩ ꯅꯣꯡꯉꯥꯜꯂ ꯑꯩ ꯖꯣꯏꯟ ꯇꯧ ꯆꯠꯂꯤꯅꯤ ꯑꯗꯨꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗꯤ ꯀꯔꯤꯝꯇꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯃꯤꯠꯇ ꯃꯥ ꯊꯦꯡꯅꯔꯝꯗ꯭ꯔꯕ ꯑꯩꯁꯨ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯁꯥꯟꯅꯔꯝꯗꯕ ꯌꯥꯏ ꯊꯥꯡꯖꯜꯂꯝꯗꯕꯁꯨ ꯌꯥꯏ ꯐꯪꯖꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏ ꯁ꯭ꯀꯨꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯖꯤꯝ ꯀ꯭ꯌꯥꯝꯒꯩ ꯍꯥꯏꯅꯁꯤ ꯃꯁꯤ ꯃꯔꯨ ꯍꯨꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯕꯣꯕꯤꯒꯤ ꯁꯥꯟꯅꯕ ꯍꯧꯔꯛꯄꯒꯤ ꯁꯨꯃꯥꯏꯅ ꯃꯁꯤ ꯁꯣꯏꯗꯅ ꯆꯨꯝꯃꯝꯃꯅꯤꯅ ꯈꯜꯂꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒꯤ ꯖꯤꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯀꯣꯆꯅ ꯀꯅꯥꯅꯣ ꯀꯔꯝꯍꯥꯏꯅ ꯇꯧꯔ ꯁꯥꯟꯅꯔꯤ ꯁꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯖꯥꯠꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯈꯣꯏꯔꯣꯝ ꯌꯥꯏ ꯁ꯭ꯀꯨꯜ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯖꯤꯝ ꯍꯥꯏꯅ ꯃꯥꯒꯤ ꯌꯥꯝꯅ ꯄꯤꯛꯄ ꯖꯤꯝꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯇꯝꯗ ꯋꯥꯒꯤ ꯁ꯭ꯇꯦꯟ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯇꯝꯗ ꯏꯀ꯭ꯋꯤꯞꯃꯦꯟꯁꯦ ꯑꯗꯨꯕꯨ ꯑꯣꯖꯥ ꯌꯥꯏ ꯁ꯭ꯀꯨꯜ ꯑꯩ ꯅꯨꯃꯤꯠꯁꯦ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯩꯉꯣꯟꯗ ꯖꯤꯝ ꯖꯣꯏꯟ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯅꯨꯃꯤꯠꯁꯦ ꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯑꯩ ꯑꯣꯖꯥꯒꯤ ꯃꯅꯥꯛꯁꯦ ꯆꯠꯂꯦꯕ ꯃꯗꯨ ꯑꯥꯐꯇꯔꯅꯨꯟꯅꯤ ꯁꯄꯣꯁ ꯄꯨꯡ 3:30 ꯑꯗꯥꯏꯒꯤ ꯄꯨꯡ 3:30 ꯑꯗꯥꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯁꯦ ꯑꯣꯖꯥꯒꯤ ꯊꯤꯔꯒ ꯑꯣꯖꯥꯒꯤ ꯖꯤꯝꯁꯤꯗ ꯃꯌꯨꯝꯗ ꯊꯧꯖꯟꯀꯥꯟꯗ ꯁꯥꯏꯀꯜꯗ ꯊꯧꯖꯟꯀꯥꯟꯗ ꯃꯇꯨꯡꯗ SSBꯗ ꯂꯩꯔꯦꯀꯣ ꯑꯩ ꯍꯨꯔꯥꯜꯂ ꯁꯥꯟꯅꯔꯛꯏꯅꯤ ꯃꯗꯨ ꯍꯥꯏꯗꯤ SSBꯗꯁꯨ ꯊꯕꯛ ꯖꯣꯏꯟ ꯇꯧꯔꯦꯕ ꯖꯣꯏꯟ ꯇꯧꯔꯕꯅꯤ ꯑꯗꯣ SSBꯗꯗꯤ ꯕꯣꯗꯤ ꯕꯤꯜꯗꯤꯡꯁꯦ ꯃꯥꯒꯤ ꯀꯩꯅꯣ ꯂꯩꯇꯦ ꯍꯥꯏꯗꯤ ꯄꯔꯃꯤꯁꯟ ꯂꯩꯇꯦꯕ ꯗꯤꯁꯤꯄ꯭ꯂꯤꯟꯁꯨ ꯂꯩꯇꯦꯕ ꯑꯗꯣ ꯑꯩꯁꯦ ꯑꯦꯊꯂꯦꯇꯤꯛꯁ ꯁꯥꯟꯅꯕꯒꯤ ꯅꯃꯥꯁꯤꯗ ꯃꯤꯡꯁꯦ ꯂꯧꯔ ꯀꯥꯟꯆꯤꯄꯨꯔꯒꯤ ꯒ꯭ꯔꯥꯎꯟꯁꯦ ꯁꯥꯟꯅꯕꯅꯤꯅ ꯍꯨꯔꯥꯟ ꯑꯩꯅ ꯆꯠꯂ ꯖꯤꯝ ꯁꯥꯟꯅꯕꯅꯤ ꯍꯧꯔꯛꯄꯅꯦꯕ ꯄꯣꯠꯁꯦ ꯑꯗꯣ ꯑꯍꯥꯟꯕ ꯍꯨꯔꯥꯟꯕ ꯍꯧꯕꯁꯦ ꯑꯗꯨꯅꯤ ꯇꯁꯦꯡꯕꯗ ꯍꯨꯔꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯆꯠꯄ ꯑꯣꯖꯥꯒꯤ ꯃꯅꯥꯛ ꯆꯠꯀꯥꯟꯗ ꯑꯣꯖꯥꯁꯦ ꯃꯥꯏ ꯁ꯭ꯀꯨꯇꯔ ꯑꯁꯪꯕꯔ ꯀꯩꯅꯣꯝ ꯂꯩ ꯌꯥꯝꯅ ꯑꯔꯤꯕ ꯁ꯭ꯀꯨꯇꯔ ꯑꯃ ꯊꯧꯗꯣꯔꯛꯑꯒ ꯑꯩ ꯏꯕꯨꯡꯉꯣ ꯅꯪ ꯀꯩ ꯂꯩꯔꯦꯅ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯒꯤ ꯃꯐꯝ ꯃꯈꯥꯗ ꯑꯩ ꯈꯔ ꯁꯥꯟꯅꯖꯒꯦꯅ ꯂꯥꯛꯄꯅꯤ ꯖꯤꯝꯁꯤꯁꯦ ꯏꯕꯨꯡꯉꯣ ꯆꯪꯉꯝꯃꯣ ꯑꯩ ꯑꯁꯤꯐꯥꯎꯗ ꯆꯠꯂꯨꯒꯦ ꯁꯥꯟꯅꯔꯝꯃꯨ ꯍꯦꯛꯇ ꯁꯥꯟꯅꯁꯜꯂꯝꯃꯣꯅ ꯖꯤꯝꯗ ꯀꯅꯥꯝꯕꯨ ꯂꯩꯔꯝꯗꯦꯕ ꯑꯣꯖꯥꯒꯤ ꯖꯤꯝꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯌꯨꯡꯕ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯈꯔ ꯑꯗꯨꯒ ꯃꯔꯤ ꯃꯔꯥꯡ ꯈꯔ ꯇꯧꯕ ꯍꯧꯖꯤꯛꯀ ꯍꯥꯏꯅꯔꯨꯔꯒꯗꯤ ꯖꯤꯝꯗꯣ ꯀꯩꯁꯨ ꯅꯠꯇꯕꯅꯤ ꯑꯗꯨ ꯃꯇꯝꯗꯨꯒꯤꯗꯤ ꯑꯩꯒꯤꯗꯤ ꯑꯆꯧꯕ ꯀꯩꯅꯣꯝꯅꯦꯕ ꯃꯆꯥꯛ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯚꯦꯂꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄꯒꯤ ꯀꯩꯔꯥꯛꯁꯦ ꯀꯩꯔꯥꯛꯀꯤ ꯃꯈꯣꯡ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣই ꯑꯣꯖꯥꯁꯦ ꯃꯥꯁꯨ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯑꯩꯅ ꯃꯥꯏ ꯊꯣꯡꯒꯥꯟ ꯆꯪꯈꯤꯕ ꯃꯥꯅ ꯃꯌꯨꯝꯗ ꯊꯣꯛꯂꯛꯄ ꯂꯝꯕꯤ ꯇꯪꯈꯥꯏꯗ ꯆꯪꯉꯒ ꯃꯥꯁꯦ ꯆꯠꯈ꯭ꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏ ꯁ꯭ꯀꯨꯇꯔ ꯖꯔ ꯊꯧꯖꯤꯜꯂꯛꯑꯒ ꯃꯥꯅ ꯆꯪꯉꯛꯑꯦ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯅꯪ ꯀꯅꯥ ꯑꯗꯨ ꯇꯧꯕ ꯀꯅꯥ ꯏꯃꯨꯡ ꯑꯩꯒꯤ ꯌꯨꯝ ꯂꯣꯏ ꯂꯩꯔꯦ ꯃꯥꯁꯨ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯑꯍꯟꯁꯦ ꯃꯥ ꯈꯪꯅꯔꯝꯃꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯑꯍꯟꯁꯦ ꯃꯣꯏ ꯀ꯭ꯌꯥꯝꯒꯩꯗ ꯑꯣꯖꯥ ꯑꯣꯏꯔꯝꯃꯤ ꯃꯣꯏꯒꯤ ꯀ꯭ꯌꯥꯝꯒꯩ ꯁ꯭ꯀꯨꯜꯗ ꯑꯗꯨ ꯅꯪ ꯅꯕꯆꯟꯗ꯭ꯔ ꯃꯅꯥꯎꯄꯥ ꯑꯣꯏꯔꯦ ꯑꯣꯀꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯐꯨꯔꯤꯠ ꯑꯝꯇ ꯂꯧꯊꯣꯛ ꯌꯦꯡꯒꯦ ꯁꯤꯅꯦꯕ ꯐꯨꯔꯤꯠꯁꯦ ꯑꯩꯅ ꯂꯧꯊꯣꯛ ꯌꯦꯡꯀꯥꯟꯗ ꯍꯧꯖꯤꯛꯄꯨ ꯅꯤꯡꯁꯤꯡꯉꯤ ꯃꯥ ꯈꯨꯀꯥꯞꯄꯤ ꯁꯨꯃꯥꯏꯅ ꯅꯪꯗꯤ ꯍꯟꯗꯛ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯁꯣꯏꯗ꯭ꯔꯦ ꯑꯩ ꯆꯪꯕ ꯅꯨꯃꯤꯠꯁꯦ ꯑꯩ ꯖꯣꯏꯟ ꯇꯧ ꯅꯨꯃꯤꯠꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏ ꯅꯨꯄꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯔꯦꯁꯄꯦꯛꯇꯦꯠ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯝꯃꯦ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯤꯅꯦ ꯆꯨꯝꯃꯛꯏꯕ ꯆꯨꯝꯗꯣꯏꯅꯤ ꯆꯨꯝꯗꯣꯏꯅꯤ ꯑꯗ ꯈꯨꯀꯥꯞꯄꯤ ꯁꯨꯃꯥꯏꯅ ꯇꯛꯈꯥꯕ ꯑꯩꯃ ꯅꯪꯗꯤ ꯏꯕꯨꯡꯉꯣ ꯍꯟꯗꯛꯇꯤ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯁꯣꯏꯗ꯭ꯔꯦ ꯁꯤꯅꯦ ꯇꯥꯁꯨ ꯇꯥꯏꯀꯣ ꯑꯗ ꯑꯩ ꯖꯨꯂꯥꯏ 1995 ꯖꯨꯂꯥꯏ ꯑꯦꯛꯖꯦꯛ ꯗꯦꯠꯇꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯩ ꯑꯗꯨꯒ ꯖꯨꯂꯥꯏ ꯑꯗꯥꯏꯗ ꯍꯧꯕꯅꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯧꯅꯩꯗꯅ
yam ikui kui da nai si overall se tai Mr. Manipur junior Mr. Manipur overall ꯑꯍꯥꯟꯕ ꯀꯟꯇꯦꯁ contest ꯌꯥꯝ ꯀꯨꯏꯅꯁꯨ ꯁꯥꯟꯅꯕꯒꯤ ꯃꯇꯝꯁꯨ ꯐꯪꯗ꯭ꯔꯤ ꯐꯪꯗꯦ ꯑꯗꯨ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯕꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯕꯣꯗꯤ ꯕꯤꯜꯗꯤꯡ ꯆꯦꯝꯄꯤꯌꯟꯁꯤꯞ ꯀꯤ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟ ꯑꯃꯈꯛ ꯑꯩꯅ ꯊꯥ ꯑꯃ ꯃꯈꯥꯏ ꯑꯅꯤꯒꯨꯝꯕ ꯑꯅꯤꯕꯨ ꯌꯧꯗ꯭ꯔꯤ ꯃꯥꯅꯦꯗ ꯑꯩ ꯑꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖꯇ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟ ꯑꯃꯈꯛ ꯇꯧꯏ ꯃꯗꯨꯗ ꯑꯩꯁꯦ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟꯁꯤ ꯌꯥꯎꯋꯦ ꯌꯥꯎꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯦ ꯊꯦꯡꯅ ꯂꯥꯛꯏꯅꯦ ꯃꯇꯝꯗ ꯑꯩ ꯈꯪꯅ ꯆꯥꯟꯅꯕꯁꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯇꯝꯗ ꯂꯥꯛꯏꯕ ꯄ꯭ꯂꯦꯌꯥꯔꯁꯤꯡꯗꯨꯗꯤ ꯍꯦꯛꯇ ꯄꯪꯆꯥꯎꯗ ꯆꯥꯎꯔꯒꯗꯤ ꯑꯩꯗꯤ ꯄꯪꯀꯤꯗ ꯀꯤꯈ꯭ꯔꯦꯕ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯑꯩ ꯂꯦꯞꯄ ꯉꯝꯖꯗꯦꯕ ꯀꯩꯅꯣꯗꯤ ꯑꯩꯗ ꯅꯧꯅ ꯂꯥꯛꯆꯕꯅꯦꯕ ꯀꯅꯥꯝ ꯑꯩꯒꯤ ꯁꯤꯡꯒꯜ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯑꯃꯕꯨ ꯂꯩꯇ꯭ꯔꯦꯕ ꯑꯣꯟꯂꯤ ꯖꯁ ꯑꯩ ꯑꯣꯖꯥ ꯅꯠꯇꯅ ꯅꯨꯃꯤꯠꯇꯨꯗꯁꯨ ꯑꯩ ꯑꯣꯖꯥ ꯂꯥꯛꯑꯝꯗ꯭ꯔꯕ ꯑꯩ ꯀꯟꯇꯦꯁꯁꯨ ꯊꯣꯛꯑꯔꯣꯏ ꯊꯣꯛꯑꯦꯗꯤ ꯑꯩ ꯀꯤꯗꯅ ꯊꯣꯛꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯣꯖꯥ ꯂꯥꯛꯇꯕꯒꯤ ꯑꯗ ꯑꯁ ꯑꯩ ꯑꯩꯈꯣꯏ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯃꯒ ꯃꯤ ꯍꯦꯜꯂꯣꯁꯨ ꯇꯧꯅꯐꯝ ꯀꯅꯥꯝ ꯂꯩꯇꯕꯅꯤꯅ ꯃꯇꯝꯗꯨ ꯀꯛꯆꯤꯡꯒꯁꯦ ꯌꯥꯝꯅ ꯂꯤꯡꯉꯤꯕ ꯃꯇꯝꯅꯤ ꯇꯤꯝꯁꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯑꯣꯖꯥꯁꯦ ꯃꯥꯏ ꯁ꯭ꯀꯨꯇꯔ ꯊꯧꯖꯤꯜꯂꯒ ꯑꯁ ꯑꯣꯖꯥ ꯂꯥꯛꯄꯗꯩꯗꯤ ꯑꯩ ꯊꯃꯣꯏꯁꯦ ꯑꯩ ꯍꯦꯛꯇ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯟꯈꯠꯄ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯁꯣꯊꯔꯝꯕ ꯀꯤꯔꯝꯕꯗꯣ ꯀꯤꯔꯛꯇ꯭ꯔꯦꯕ ꯑꯩ ꯑꯣꯖꯥ ꯂꯥꯛꯑꯦꯅ ꯍꯥꯏꯅ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯇ꯭ꯔꯥꯌꯦꯜ ꯁꯦꯂꯦꯛꯁꯟꯁꯦ ꯊꯣꯛꯄ ꯀꯥꯟꯗꯗꯤ ꯑꯥꯐꯇꯔ ꯁꯦꯂꯦꯛꯁꯟ ꯑꯥꯐꯇꯔ ꯇ꯭ꯔꯥꯌꯦꯜ ꯑꯗꯩ ꯀꯛꯆꯤꯡꯗꯒꯤ ꯄ꯭ꯂꯦꯌꯥꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯩ ꯍꯦꯛꯇ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯅꯪ ꯀꯅꯥꯏ ꯁꯥꯇ꯭ꯔꯅꯣ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯃꯁꯜ ꯀ꯭ꯋꯥꯂꯤꯇꯤ ꯑꯩꯗꯤ ꯀꯔꯤꯝ ꯈꯪꯖꯕꯣꯠꯇꯦꯀꯣ ꯌꯥꯝꯅ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯪ ꯀꯅꯥꯏ ꯃꯈꯥꯗ ꯁꯥꯟꯅꯒꯦ ꯑꯩꯅ ꯁꯥꯟꯅꯔ ꯃꯇꯨꯡꯗ ꯑꯩ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯌꯥꯝ ꯂꯥꯛꯈꯤꯕ ꯌꯥꯎꯋꯤ ꯀꯩꯅꯣꯗꯤ ꯑꯩ ꯎꯔꯀꯥꯟꯗ ꯑꯩ ꯁꯤ ꯃꯐꯝꯁꯦ ꯁꯥꯟꯅꯔꯒꯗꯤ ꯁꯨꯃꯥꯏꯅ ꯐꯅꯤꯀꯣ ꯑꯩ ꯑꯣꯖꯥ ꯁ꯭ꯀꯨꯜꯒꯤ ꯃꯅꯥꯛꯇ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯕ ꯌꯥꯎꯋꯦꯕ ꯑꯩ ꯎꯕꯗꯒꯤ ꯑꯣꯖꯥꯒꯤꯗꯤ ꯀꯅꯥꯝ ꯄꯨꯊꯣꯛꯄꯁꯨ ꯂꯩꯇꯦ ꯃꯇꯝꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛꯀꯤ ꯁꯥꯟꯅꯕꯁꯤꯃ ꯍꯧꯔꯦ ꯑꯗ ꯍꯧꯖꯤꯛ ꯄꯟꯕꯤꯔꯤꯕ ꯂꯦꯐꯠ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯏꯔꯛꯇ ꯉꯁꯤ ꯂꯩꯇ꯭ꯔꯦ ꯂꯩꯖꯕ ꯌꯥꯔꯤꯅꯤ ꯑꯗꯨ ꯃꯁꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯅꯥꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯇꯝꯕ ꯉꯝꯗꯦ ꯂꯥꯏꯐꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨ ꯍꯥꯏꯔꯤꯕ ꯈꯨꯔꯨꯝ ꯌꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯎꯖꯍꯧꯕꯅꯦꯕ ꯑꯗꯣ ꯃꯥꯁꯤ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥꯁꯤ ꯂꯧꯔꯝꯗꯕ꯭ꯔꯥ ꯑꯣꯖꯥ ꯁ꯭ꯀꯨꯜꯁꯦ ꯃꯤꯁꯇꯔ ꯑꯦꯁꯤꯌꯥꯗꯤ ꯊꯣꯛꯑꯝꯗꯦ ꯃꯥꯁꯦ ꯏꯟꯗꯤꯌꯥꯗꯤ ꯂꯧꯔꯝꯕ ꯅꯦꯁꯅꯦꯜ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯖꯨꯅꯤꯌꯔ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥ ꯑꯗ ꯃꯥꯒꯤ ꯄꯣꯁꯤ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯈꯝꯕꯒꯨꯝꯕꯒꯤ ꯄꯣꯁ ꯑꯗꯒꯤ ꯅꯨꯡꯊꯥꯡ ꯃꯥꯒꯤ ꯄꯣꯁꯁꯦ ꯁꯤ ꯕꯣꯕꯤꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤꯒꯤ ꯀꯩꯅꯣ ꯑꯃ ꯄꯣꯁ ꯃꯌꯥꯝꯁꯤ ꯑꯣꯖꯥꯒꯤ ꯀꯔꯤꯒꯤ ꯅꯛꯅꯕꯅꯤ나 ꯈꯔ ꯇꯝꯕ ꯐꯖꯕꯒꯁꯦ ꯎꯍꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯃꯇꯝꯗꯨꯗ ꯑꯣꯖꯥꯅꯁꯨ ꯑꯗꯨꯝ ꯁꯤ ꯇꯧ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯗꯩꯗꯤ ꯑꯩꯁꯤ ꯑꯣꯖꯥꯒꯁꯦ ꯌꯥꯝ ꯀꯨꯏꯅ ꯇꯤꯟꯅꯕ ꯐꯪꯗ꯭ꯔꯦꯕ ꯀꯩꯅꯣꯗ ꯑꯩ 1996ꯗ ꯃꯤꯁꯇꯔ ꯃꯅꯤꯄꯨꯔ ꯇꯥꯔꯦ ꯑꯗꯨꯒ 96ꯗ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟ ꯃꯇꯝꯗ ꯗꯦꯜꯂꯤꯗ ꯇꯧꯋꯦ ꯑꯗ ꯑꯩ ꯖꯨꯅꯤꯌꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯖꯩ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯒꯤ ꯍꯦꯛ ꯑꯦꯁꯤꯌꯥꯟ ꯆꯦꯝꯄꯤꯌꯟꯁꯤꯞ ꯊꯣꯛꯄꯒ ꯑꯩꯁꯦ ꯔꯦꯜꯋꯦꯅ ꯑꯣꯐꯔ ꯂꯥꯛꯈ꯭ꯔꯦꯕ ꯑꯣꯀꯦ ꯑꯗꯩꯗꯤ ꯑꯩ ꯔꯦꯜꯋꯦ ꯆꯪꯈꯤꯕꯗꯗꯤ ꯑꯣꯖꯥꯒꯁꯨ ꯁꯝꯇꯥꯏꯝ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗꯗꯤ ꯑꯣꯖꯥ ꯃꯅꯥꯛꯇ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯣꯖꯥꯅꯁꯨ ꯅꯪꯗꯤ ꯃꯤꯁꯇꯔ ꯅꯦꯁꯅꯦꯜ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯗ ꯇꯥꯔꯕꯅꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯕꯅ ꯃꯇꯝ ꯑꯃꯅꯤ ꯅꯪꯅ ꯁꯥꯟꯅꯔꯛꯄ ꯍꯧꯖꯤꯛ ꯂꯦꯇꯦꯁꯅꯤ ꯏꯕꯨꯡꯉꯣ ꯈꯦꯠꯅꯕ ꯀꯔꯤ ꯂꯩ ꯀꯥꯏꯅ ꯑꯣꯖꯥꯒ ꯑꯩꯒꯁꯦ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅ ꯁꯤꯌꯥꯔ ꯇꯧꯃꯤꯟꯅꯔꯒ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯣꯏꯗ ꯄꯤꯔꯤꯕ ꯏꯀ꯭ꯋꯤꯞꯃꯦꯟ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯗꯩ ꯀꯣꯁ ꯀꯅꯥ ꯃꯈꯥꯗ ꯀꯅꯥ ꯃꯁꯤꯗ ꯈꯦꯠꯅꯕꯁꯦ ꯑꯩ ꯑꯣꯖꯥꯒꯤ ꯃꯈꯥꯗ ꯁꯥꯟꯅꯩ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏꯁꯦ ꯗꯥꯏꯠꯀꯤ ꯃꯔꯝꯗ ꯌꯥꯝꯅ ꯌꯧꯁꯤꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯣꯟꯅ ꯈꯪꯉꯛꯄꯅꯤꯀꯣ ꯃꯇꯝꯗ ꯑꯩ ꯑꯣꯖꯥꯅ ꯑꯗꯨꯝ ꯀꯩꯅꯣꯝ ꯆꯥꯎꯔꯁꯨ ꯁꯤ ꯆꯥꯎꯔꯁꯨ ꯆꯥꯗꯕ ꯍꯨ ꯆꯥꯎꯔꯁꯨ ꯆꯥꯗꯕ ꯄꯣꯠꯅꯤ ꯃꯇꯝꯗ ꯀꯔꯤꯝ ꯈꯪꯗꯦꯕ ꯑꯩꯈꯣꯏ ꯃꯇꯝꯗ ꯖꯤꯔꯣ ꯅꯣꯂꯦꯖ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯦ ꯃꯇꯝꯗꯨꯗꯁꯨ ꯗꯥꯏꯠꯀꯤ ꯀꯟꯁꯤꯌꯁꯅꯦꯁ ꯑꯗꯨꯒ ꯗꯥꯏꯇ꯭ꯔꯤꯁꯤꯌꯥꯟꯒ ꯂꯩꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯃꯇꯝꯁꯨ ꯑꯣꯏꯔꯝꯃꯣꯏꯕ ꯑꯣꯏꯗꯦ ꯃꯅꯤꯄꯨꯔꯗꯗꯤ ꯄꯨꯔꯥ ꯅꯤꯜꯅꯤ ꯃꯇꯝꯗꯨꯗ ꯑꯗꯨꯗ ꯑꯣꯖꯥꯅ ꯍꯥꯏꯕꯅꯤ ꯆꯥꯔꯤꯁꯦ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯆꯥꯔꯤꯕ ꯗꯥꯏꯠꯇꯣ ꯍꯧꯖꯤꯛ ꯆꯥꯎ ꯍꯥꯏꯔꯒꯗꯤ ꯑꯩ ꯆꯕꯣꯟꯒꯗꯣ ꯑꯩꯅ ꯊꯛꯄ ꯆꯕꯣꯟꯁꯦ ꯑꯉꯛꯄ ꯐꯪ ꯊꯛꯈ꯭ꯔꯕꯅꯤ ꯆꯕꯣꯟꯒꯁꯦ ꯑꯗꯣ ꯆꯕꯣꯟꯒꯁꯦ ꯆꯥꯛꯇꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯆꯕꯣꯟ ꯑꯃꯨꯛ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯔꯗꯤꯅꯔꯤ ꯍꯦꯛ ꯊꯛꯆꯟꯕ ꯍꯥꯏꯁꯦ ꯃꯗꯨ ꯍꯥꯏ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯥꯏ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯍꯥꯏ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯈꯪꯗꯕꯅꯤꯅ ꯄꯪꯆꯥꯗ ꯆꯥꯏ ꯄꯪꯆꯥꯗ ꯁꯥꯟꯅꯩ ꯈꯪꯗꯕꯅꯤꯅ ꯑꯗꯨꯒ ꯀꯩꯅꯣꯅꯤ ꯀꯜꯀꯇꯥꯗ ꯂꯩꯔ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯇ꯭ꯔꯦꯅꯔꯁꯦ ꯃꯥꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝꯅ ꯍꯛꯆꯟꯅ ꯈꯪꯗ꯭ꯔꯒꯁꯨ ꯌꯥꯝ ꯀꯨꯞꯄ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯐꯨꯗꯁꯤꯗ ꯃꯥꯅ ꯀꯨꯞꯄꯁꯦ
ai ma thengnaramdragadi Maroon diet ki matang si. yes aduga magi practice ki matang Go course kanan. Mr. Sapun Jana masi West Bengal dagi ni ai ma taseng badi ai office ka sate matam magi gym de leiraga mana num guide tog yak ni matam da to laga thabi rak pai da ada ai taseng badi mu ai waja thadok na matung da Another waja ma. hoi another waja ai di Sapun Jana se ai waja school de thado matung da Sapun Jana si phangam dragadi Asi bobi si oiram da se kena di Ada sila maming ang phangi. Aina phangjalin information da. Akhoi Sambhu Chatterjee na maming ang phangi. Sambhu Chatterjee na kana oi doino. Sambhu Chatterjee in charge ni mana koi gi player lokthok loksin recruitment taw se mai kutta magi mai power ni bobi ga changi ba khalngir ba si su mana ni ngasai gi ai contact taw is mani adu ai changam matung da ai train taw bi buduna Sapun Jana na taw bi si am nunga jedo ko si ai se matak da Punjab matum da 22 times national champion nan hai 22 times sai ji masing ji ti ying biu yam chaw ba yam ba masing ne ba se ada 22 times se koi gi Mr. India hai ba koi competition lam every years tawi ko si ga plug include tarogani aduna taba Mr. India se na taba suppose koi gi Karnataka da sai ko ding sinba koi gi Satish Sugar si ju kind of national champion ai Mr. India ga tamana ba keno ni category at bar de leiba category ni sumba mayam se ina pullaga adagi India gi open classic open mayam koi India gi ba national gi ba championship mayam tawgibdo adu pulap pasallaga ai haijabani adu ada swai gi lakpagi sigi transition mayam swai na upgrade tori se kari kari masana adai chaba thakpagi mawong adagi seasonary equipment sing kari da hongbala I karai karai kamai to train tori railway di le kamai to gi chaba thakpagi ayamba aina khara knowledge lakpas degi ngai gi aina haijaba Sapun Jana haibido mai manak ta leibidagi dei khara experience le matam da yirum da kari yaw yirum na kari da phai sa na kari da ye chicken na kari yaw chicken na kari na kari da kanai ka ai kaim khangam bana ti ai Mr. Manipur ga thoi je ai khangdana zero knowledge da thoki bani ai kari gum khang bana te ada hai pa Kolkata gi West Bengal gi ai takpi rak pa Sapun Jana gi makha da leiba dei ai angonda yam angakpa phangba kitang knowledge aduga khang ba kan ba gi keno se ai chaba da chaninga ga su cha da ba ngamba sigi khang makan bagi kena sei mongondagi amba patience endurance hai tani hoi mana ma thengnandra gi hajina inga si stage yaw hajini aduga equipment si de kamai to equipment se magi equipment su mana sajaba equipment ta sei mata inga si bukta ai inga si samna haido homemade kumbane yes yes ai gi life ta hoji bukta hai ta ga ai equipment yamna high five wave equipment dai sanaba phangati phangdabudi nate so many akogi owner ching hada gym gi mayam sin de ngonda invited tawi adu aina chat tawa da kaino da ai waja ya school gi makha da ise I am the alone ai tom da sana bagi haina bi se si laikre adi mu Kolkata chalaga so huji ga hari Sapun Jana je mai sin di tom da ne tom da silent da sana bagi haina gi na ai ta seng ba huji mi ga topa gym am de chalaga mayam lang ko ta wa to si ai haina de adi Guwahati su mangai ai gold gym na ise nang di please la nang di free of course nang onda koi offer ne please adu ngasai gi chalo roga ngasai gi ai nek san equipment phai hairaga su available or to matang yaw reba keno di aina equipment am sana matung da ama si pai ge to gan ama da line da mi mari manga lep mon adu gi nong ngai ba da ngon da matam yamang e keno di ai di time pass ki sana la ko na te adu ai pura full concentrate ai aim ama taro la baru moisu brand ambassador ga wehendana adugi star ngasai gi bodybuilder ga ore bobi gumba se adumaina company me am hojiki gym me am duna karu kum tamda line daga lephan ba dumu su tasing kind of discrimination in lobu ya gym manung ni na gym manung du la ido ngasai gi magi fees thiraga la ko ngam tani ma dai na mu thinga ga yan sana gi ga yan sana adu su mi oi ba mo na ma du su ya jada bai dai adu equipment si tasing badi equipment gi mathau di am tai khoina equipment da adugi sanaba phangdaba bani hoi sanbu hotbu honarga di adu afaba natraga su ai ngasi oisini sida install tawriba khujuk lai sing si world class ki yamna hoji haibi ba hi fi ge dugum pot myam sem yawe ba yaw
sida sanabada phangba muscle gi definition adu ngasai gi ojai high school gi adigi sida swapan jana gi tabgirina moina sanabagi piri ba equipment do homemade ngakta ni sigi muscle definition se tase na masi chap chana phangba ngamra dai daga kitang variation leibra sin lei yam khena ga sai na hojik koi gi amna high five ba brand fa brand koi gi USA brand lei di ko koi na maming khangda brand me am lei kre koi na sana japa kan da khena budi me am lei koi na ngam da bai wane koi na khin ngam da wane da equipment gi kana di lei ta ado hojik adu da sungsan sana da bobi na ngasi malem gi wena ne ba 7 times goal lori se adu sigi muscle definition si kamai putho ino sin adu ne masi ningi se adu ne hoi si masi taseng budi aisu kamai de what is your secrecy of success ne ba secrecy se sana ba lepta ba adu ai chaba se always time every year se maintain tongna tham secrecy wo secret duga adu amana lei ai je sigi haina bisum lai kidna ai gi guwahati da lai su ai gi gym se ai gi ka da ni ai gym de ma pan tho chana jaru na te ai quarter da ai na room ma expand tor yam pick pa room da equipment mari han da di equipment inde horami amma gak te nan ba horak pase equipment ai yam na nokning ne ina han ba gi so tor ga di hojik ti kamai da equipment mari manga taruk ku le le sina sam koi gi sponsor ko sponsor je koi gi aina sa haija aina sai so wari sana sa badu su yaw khre hana su ai haija khre koi gi Indian Body Builders Federation gi koi gi treasurer se Swami Ramesh hari ba koi gi ma se Telangana ma chani is a very good person ma se koi maitai ma chani Manipur ma chani haraga di ya ngaujaba Manipur ma chani ba hadi yam ngaujaba haida ada mana aise manau da na nungsi bi bai dare mana masu manufacture am tau jari bu ko da mana khara hap mana equipment mari gum ba ingon da sponsor topi ba ndi amana Assam da koi gi gym koi gi showroom ma adugi koi gi partner owner partner se mana ingon da equipment am ga pibi and China me ni it's very good angle do adana khena badi dum leiba adu India da su hai brand phaja ba leire adi international ga topa adi compete to ya ba suppose ai chang jarudri si airport line da su gym phaja ba ma khoi gi life fitness hai yam phaja ba gym mu masi ju yam tang ba brand ne mas India da di sa Indian brand ne du mapan da ge na tang ba brand yam na pha ba gym ne sanabana leptraba diet je pajana conscious warga maintain to bunga magadi why not bobi gu more and more bobi tholakani haisini sima sanabagi mo mo tawdu da bobi gi tungan tapio nungsiba amakak se leiri ai hoji gym sida ai Guwahati gi gym sida ai gi mingsen am khak lei yamna just yam pak swam tang chang ma mingsen this is square wa adu hang tawga aina sana ba parchi gi mamang da yala adu sana de ne ada aigi body gi satisfy se haidi contest me yokan da ai body se contest ai yarani hai se ai mingsen de khangye ai ato mingsen de khangdra phaja ba mingsen myam le adu mongom de yenga so ai gi mind satisfy with them ai gi mingsen ma sa se sida se distance ka leini ai am sab thoi si gi mingsen ai gi competition gi kare dar ai gi stage ai thok pa yarani o ai performance si yore ga se ai si gi mingsen da ai yengra ga ai Zik Marwina world account hang was it was in 2010 the name world titan han lori se masi lorpagi wari dunia planning is kala ida sanabuno karmai tawga world championship changri no karmai to sanabasti anum haiba system da dum lakse aduga akoina national da goal logger go world amana world ni amana country ki national championship ni sigi ani ki khena bade dum leire ko matam da khoi aina ai si world thok ne es sum just ming chen ba participate taw gi wakhal lom da leje adu ai pot ti ai gi performance dum leje bai da aina di khang da ba kana da ai ahan ba world champion sai represent taw do mina world standard in u khang da ba adu ai gi leje ba ai gi kana da num quality du leje bai da world standard da chang ba ya adu ahan ba thok pa si yam ki amna hai sine
वर्ल्ड चैंपियन थोड़े अदु खकी ने कनो एम दे Just मेडल for लौरकनी participation. आई मेडल लौरकनी आई लौ मेडल लौ फंगनी हाइबगी थाजबदि सुंग ले पोते दा First attempt ni ko si Yes. Laura Isha. yes ओ आई 2003 दा अमुती आई साना जरूरे अदुगा अदुददी आई कोई टॉप 10 बु चन मंगम नते जस्ट अंगांग सु वेरी मतम Okay. Second attempt hai tare 2010. second attempt 2010 से second attempt ने अदा सिदो यम कीजा भाई दारे वर्ल्ड की हंगेरी दे यूरोप तक लाई देगी चाइना जापान लापवा कोई एशिया ददी चाइना जापान है गलो वाबो को सुम दिस मयाम लाक्सन यम कीजा भाई दारे आई सिबो ए मेडल फंगनी हाबगी थाजबदे सुंगलै लेते अदा मसाई कंटेस्ट थो कांदा किरक्तबजे वार्म अप तगी होरे वार्म अप रूम कोई वार्म अप स्टेज warming up तोमिने जे एगी कैटेगरी सिदा आइना मोइसि यंग कांदा ए कोई आइना किरुरिबा पाखलरुरिबा यामना हंधना उजरु इसाजे हंधना खंजरुबदो ए सिदि कसु नलमदरे हाबगी कनोमा Hojiki maruina World Championship si lai si ase weight category da wina sanabra duga height da sanabra kramai tawi world Category ni. weight category wina bobi di kari weight kaya san ऐसे 2010 की से 2010 is 75 category 75 सान है 75 kg अदाई द थेंगना की बतोंगा तोंगा कंट्री की बॉडी बिल्डर्स में हम हाई तारे मरु फाइनल स्टेज बाउट चमिन नरपा Oh. करा करा थेंग कमाई तावी अदुदा कोई आइगे यामना आइना कीजबसे ऑलवेज टाइम आइना कीज ईरान दी बॉडी बिल्डिंग इज वेरी फेमस ने करी नो बोबी ने ईरान की बॉडी बिल्डर्स की करी यावी लोय फजरे मोइदे ईरान से बॉडी बिल्डिंग से मोइदी प्रोफेशनल गेम होइना तौबर खंगदे ईरान द बॉडी बिल्डिंग थाउजेंड ऑफ थाउजेंड लाइक्रे ईरान अदुना हान ब ईरान गा अइमोंद दि बिट तौबो ngambati इंत यावगिद्रि ngasibu aina kijaba ni kan moigi team je yam strong oiba ai weight da aina ngamjak pai wani du atop keno da aduna team champion je moina ngakta ni Iran ngakta matam da hoji kitang down tore Iran je जुवी सिंह मसी ताब यारे अफब चैंपियन मा वर्ल्ड की वन ओइब यारे कान मोइना असेसमेंट तौरीबा मोइना मार्क का पीबा पॉइंट का पीरी से बॉडी बिल्डिंग मसाना सिदा करी दुन कमाई तौरकन मोइ पी मसी आइसु जज मक नतमिना आइसु यामना यामना ममुतान ले खंगजदरे तन तौबुदबो कोगी मी फजबा सिदा खंगिदना खोंगतोन फजबा सबो आई पाम्बोम मा तौलगा मखाने सुम सुमगा सुम मदु फजबा नते अदना प्रोपोर्शनेट ओइबदने मेन अहान बा मोगी आइना सुम खंगजबदा अहान बा एनाटॉमी अनि येंगसे माय प्रोपोर्शनेट येंगने बॉडी प्रोपोर्शनेट से येंगबनी बा ओके देन दि मतुंगदा posing expose tawishina magi muscle definition maji sineba फ्लेक्स का तौर flex tawk pasi adam muscle quality yengapa ade muscle definition sumba mayam si yengaga kana tawrapani adegi muscle su khoi je smain su lei aina sum experience ki wani ko smain lei minaba yamna phajaba aina yam kiba aduga posing da expand tawdaba adum lei position lei ba sum muscle थोरो का उसिंग जो kapthro ka do adum muscle yam hard oiba muscle adum ba yam phajara stage ne the flop chapa muscle am tak bu phang da adum su lei ta banate stage da स्क्वाटिंग फंग फाइगल सानबसिमा या वाई कान हाइबा दि एफसी फजान भोनबसिम या वाई का हाइबा बुबी दे अदुगुम लेब्रा hoi ngasai thai faigan sanabagi wai ha ta singmudi wai atai part sanabaga thai sanabaga se wai ada awaba ada aigidi yamna aidi yam concentrate tawje atai miss no mai ngasi ware pothabada ai upper natra ai ani part amadi pothage ne aigi aigi lower sanabadi warga so ai sigi schedule su kai ka henjada wai dare adum continue process amada hoi sigi routine je miss way ohinda aduga asa abdominal su yam waba poni ten masi kaino ni diet loi leirame diet sanabaga diet se ga yamna combine chakada ani synchronize to na ba yadraba kaino mani hai je mem no jada world championship ji ahan bagi logre matang matang loropaduna hoji ani emadi maruena yaudi yauraga lauraga gold di phangba ngamdra hai tar amana silver phangaga amana bronze phangi sahi ani ma adi matung dai di bobi se never look back adi hetta series takthar eba ado sanaru ba mafam singse kada kada in habatong to world championship of the ning sembiro oh aina an ba mr aina 2003 gi dudi
aduna adusu India da Mumbai da pangthokpani the 2010 long yamna gap lero matung 2010 da aina thokpasi su India da tabani 10 gi sisu yes aduga second da di 10 gi matung 11 da 2011 da na Malaysia Malacca aduga Malaysia da ek sanaba loibaga Singapore da so koi all gi koi classic championship ama moina organize tawe ada Malacca di by road chalaga adu contest yaujare adun open ke dawe only top 10 ka khanba okay top 10 ji dai world gi top 10 khan be zaina second I silver second tai adu dai about $3,000 ga phangna mai lakhi ba $3,000 ga si yam da banati ko 2011 yuan adugi 2011 adi 2012 ta mu Thailand da tawe Bangkok ta adu so ai champion ore adagi 10 11 12 se continue ai champion ore matung da 2013 je si Hungary da tawu je ai keno ni 13 je unlucky number ni ga sai ni hoi unlucky se aina kitang soi gre ta sing madi si ki keno se ai yam clear on hajar ai hoi lai bak thi bai da okay ai 2013 je ai second ta hore adu 2013 ju Mumbai da 14 je sida su ai 13 sida Hungary oh 14 Mumbai to kan dai Mumbai da hena lai bak thi ba bronze pangisi ada ade de 2013 14 book se ai 75 category da dum tholam ne 2010 to 2014 book se 75 category da dai sai we say 80 da thore jump tor 2015 de gi 2015 de na hoji book se 80 kg ni Asia jo 80 kg ni 80 kg the we see hinga possibility ta possibility 80 se maintain to puri ne maintain se 80 se gi reserve moina tham sira ga ai sum target tau jaba and 80 handak sem nungai da handak kisin kai na taris ade hoji 2014 je loire 14 je loire 15 ji jo kana da tawe Thailand adu world gi players sing se official Thailand da pangthok jam pa me Thailand gi moi gi accommodation food chana ba moi yam phajana sille khoi su Thailand da bo ha de chatning he ba sin be gi mong du phajaba ha dare Thailand se duna world gi se Thailand sim ne Thailand 15 se ju Thailand tare 16 17 15 Thailand tare 16 jum Thailand gi Pattaya tare and 17 da na Mongolia da tare ada hantak sumu Thailand da sinjala kana 18 je pangthu iba competition sigi masak mong sim ko to kitang tlibiru hantak ki Thailand gi se 2016 Pattaya ga hantak ki 2018 ga sigi moi organize yam phase di koi se ko chalandre hana di competition lam le jai le hotel da gi move tor ga to koi gi hole am da ga tawbi da aduna te hantak ai le hotel sim competition je aduga shopping mall hotel sim oi yamna phajaba yamna nungai phai da koi se mapan da thongna bagi chance am pi da bai da any available hotel adugi under one roof loi phangan ba hotel loi phangan ba chana ba kai gumam lai re ai ga gum lai re hai su chana bam lai ga su phangan ba adagi adu finalist ka khale idan hoi adu kamai to ai sai moment se am ningsing jari ni yam na nungai no ji habiri do si just warming up ne ba adu nga sai cleanse to gi lok trop gi nungai bu moment tu ne adu kamai to i kidi inner pa climax tu lak pa adu ai confidence ti lejara ga su masai gi first second third lok thokre second lok thok pa se sida kitang di koi nervous set ke to lok thok pa se ai oidu jara ama oidu leiduna ko haidi hana de aina tani ga hana lejaram ma so ai hantak te tan hantak su ta ba aina aina confidence kitang lejara ga second fast lok thok pa se suppose 5 lok thok re 4 lok thok re 3 lok thok re sida hena pungning sa ga da adugi sigi feeling nu kitang wa ba da ais second je ai oidu ma oidu hayogi sigi ani ji gi time halok thom dai matang ji kon ko law ro ji song le bu ne ko ya hard breath am fast ba da then law thok ma tung normal da I am the champion I am the number 1 second du di kana ta second hantak se masu India ni he is also Manipuri masu ko railway department ngang ni is very good masu yam phaba
kalang maming ga pe pambiram serbo maming tare serbo se serbo masu hana hantak na han mane ai category pun se ITKG hoi ma na ngui mamang da 75 ta dum thok ni dai si still maintain to ITKG si to bobi ki dai se kan bobi dai char se kan haido ko ya ga haido ko ya da ba na haido ko dai ta kitang hangjening ba khar lei adun ni dai si ai gi di koina mayam na cha nei ba cha ke no sin koi natural ID jet koina suppose ai se koi gi beef si am cha ning adu beef si cha ga so koi som da phangi ba beef si quality later by the suppose koina layer ga pirakanda koi gi skinny oiba koi oily oiba fuchun mix up sulak pa summa nai beef se pak sadre aduga koina ju thong ma thak pagi matam je ngon da yamna ta chidul laiba aduna ngai nai se am I dey always hojik puk ta hai tare nai se eggs ka chicken nai gi men yerum simaga aduga yen cha simaga hoi aduga koi gi hojik ti mamang chahi mari mangai mamang da ai supplement che pak use tawram de hoji supplement che kha touch tum tawre kenani mind satisfy om jama thau change okay ane khoi na matam da khoi yen kg mo charang yen kg si mi na yen kg cha wa one time na pi khoi chai de 4-5 times che khai do ga ma se mi cha khra adu mai na charam ni adu hoji ti yen si yam na cha ba adi ngamak tre aduna supplement da na kara no tawre adai de ni maru na food supplement se how far it is important ngasai gi bodybuilder am da food supplement not for bodybuilder see the every me coding food supplement ki sigi pose la kari ngo tam da hojik se chaba matam da haksang ji thuna chawna nam ne aduga magi size ji thuna phangnam ne na haidana khoi gi steroid kai kari kan khara chungang na batai adu si consciousness je hoji phanang budi leiner mani adu still practice tawri bra si kamai tawi mase aina kitang khangjaba knowledge ha ga di asi steroid is mean chana of the sai ni ko human sinal sai ni do koina misuse to wai dare ado steroid ka tana su phan mangam bon te da steroid is only for support kitang body support power le hen ba kitang support ki wane mana body sem ngam ba na te da quite important the natural food suppose supplement hero is good duga koina meat eggs कोई नेचुरल देखिए सुंगो प्रोटीन में आम लेरी को this is very important है सीगा हर वर्कआउट चिकनी प्रैक्टिस चिकनी है सी याव देना मेडिसिन फबंगम बनते अदे ना मेडिसिन है ना यूज तो फरंगा लंगा होजी यामना डैमेज होय बंगांग मैम ले आइन सुम ताजा बदो हगदरा इन खला नेगेटिव ने लाको नेगेटिव इस आइन यूज तो गदि अदु सीजन ताब सोमना आई सानाद्रगदि अदुगी यूजलेस humang taban tal wow to talle jaban dum chasale yes chasale then aduna kai de attack tawni kidney liver moi da tainer the vital organs things yes adu tainer sida aning ne hoji sanabagi matam na season hai ta sanabagi off season si chaba si di bobi kamai toy off season na leite da leite off season ai kai no ai ju ai yam hangni si off season da ai muscle ji gain tawna ni ga na ko bangja da tasan di oily food chasang ani hai di muscle di gain tawba body weight gain tawba muscle di gain tawda fat oine gain tawon bai da masi di kai so kana ba fat burn taw ngam dragadi adu hena burn tawna hona da aduna am awaba mo oye ba aduna off season ni si competition of have ne ba competition di off have ne ba adu ai di num continue ai regular important ne sana badu op taw have na te agoi off season sana bazu op taw ba adu food loading su heavy food su sa heavy food su khoi gi oily food hoiba like fatty hoiba food ngata ni moi jak te aduna yamna nokning ga jan da sigi pose ai warin khuk taw jage Thailand gi course nai maming se moi Thailand gi maming se ta isu remind taw de moi gi course always na ngon da tanai ba ado mahang ni bobi nang je off season nang body weight kya legi ma nong aina off season da gi body weight se ai hojik sana 80 kg thwe ai maximum 86 87 87 jan one phangi ai 86 5 da maintain taw le ado ma ha nang di every year nang di koi gi ready de le re competition always time ready to compete hai ma ado bobi khoi angang sing di ko ai always time nang gi follow taw en angang sing de advice man taw du ya de koi gi de di ma hoje nang 80 kg sana ma se
ꯊꯥ ꯃꯇꯨꯡꯗ 100 kg 100 plus ꯂꯩꯈ꯭ꯔꯅꯦꯕ ꯑꯩ ꯃꯃꯥꯏꯒ ꯀꯩꯅꯣ ꯃꯕꯨꯛꯀ ꯍꯥꯏꯗꯤ ꯌꯥꯝ ꯆꯥꯔꯦ ꯍꯥꯏ ꯌꯥꯝ ꯆꯥꯔꯦꯕ ꯄꯤꯖꯥ ꯀꯩꯀꯥ ꯃꯣꯏ ꯆꯥꯅꯤꯡꯕ ꯉꯥꯛꯇ ꯆꯥꯁꯟꯕꯤꯅꯦꯕ ꯁꯤꯒꯤ ꯑꯁꯣꯏꯕꯁꯦ ꯕꯣꯕꯤ ꯁꯤꯃ ꯑꯃꯨꯛ ꯂꯥꯛꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯅ ꯀꯝꯄꯤꯇꯤꯁꯟꯒꯤ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯀꯟꯅ ꯅꯦꯛ ꯇꯨ ꯅꯦꯛ ꯀꯝꯄꯤꯠ ꯇꯧꯅꯔꯛꯄ ꯃꯇꯝꯁꯦ ꯁꯤꯒꯤ ꯅꯨꯃꯤꯠ 2 3 4 5 ꯋꯥꯠꯂꯤꯉꯩꯗ ꯕꯣꯕꯤꯒꯤ ꯑꯣꯏꯅꯅꯤ ꯇꯥꯖꯔꯤꯅꯦ ꯍꯥꯎ ꯐꯥꯔ ꯏꯁ ꯇ꯭ꯔꯨ ꯉꯁꯥꯏꯒꯤ ꯏꯁꯤꯡꯐꯥꯎ ꯊꯛꯇꯅ ꯍꯦꯛꯇ ꯈꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯡ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤ ꯂꯧꯊꯣꯛꯑ ꯈꯥꯡꯕꯒꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯍꯪꯉꯣꯏꯒꯨꯝꯕ ꯂꯤꯟꯒꯨꯝꯕ ꯍꯥꯏꯕꯔꯅꯦꯁꯟ ꯇꯧꯕꯅꯤꯅ ꯅꯤꯡꯊꯝꯊꯥ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯗꯨ ꯊꯛꯇꯅ ꯍꯦꯛꯇ ꯇꯧꯕꯗꯣ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯏ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯀꯩꯅꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯈꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯃꯁꯤꯒꯤ ꯄꯥꯋꯔꯁꯤ ꯈꯥꯡꯕ ꯉꯝꯕ ꯍꯥꯏꯁꯤ ꯃꯁꯤ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯒꯤ ꯑꯣꯖꯥꯗꯣ ꯕꯦꯡꯒꯣꯂꯤꯗꯣ ꯃꯥꯅ ꯇꯧꯕꯤꯔꯝꯕꯗꯁꯤꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯃꯥꯏ ꯄꯥꯛꯅꯅꯕ ꯑꯩꯒꯤ ꯑꯦꯝ ꯑꯃ ꯑꯩꯒꯤ ꯒꯨꯗ ꯔꯤꯖꯜ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯏꯁꯥꯒꯤ ꯁꯦꯜꯐ ꯑꯩ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯗꯤ ꯃꯊꯧ ꯇꯥꯕꯅꯤ ꯑꯗꯨꯒꯤ ꯑꯩ ꯄꯣꯠꯇꯨꯗ ꯑꯩꯗꯤ ꯁꯥꯟꯅꯕꯁꯦ ꯑꯩꯗꯤ ꯀꯝꯄꯤꯇꯤꯁꯟꯁꯦ ꯑꯩꯗꯤ ꯁꯦꯀꯦꯟ ꯇꯥꯕ ꯍꯔꯥꯎꯗꯕ ꯃꯤꯅꯦꯕ ꯑꯩ ꯆꯦꯝꯄꯤꯌꯟ ꯑꯣꯏꯗ꯭ꯔꯤꯉꯩ ꯍꯔꯥꯎꯗꯕ ꯃꯤꯅꯦꯕ ꯑꯩ ꯁꯦꯀꯦꯟ ꯇꯥꯕꯗ ꯑꯩ ꯅꯣꯛꯅꯤꯡꯕ ꯅꯠꯇꯦꯕ ꯃꯤ ꯈꯔꯅ ꯑꯩ ꯃꯦꯗꯜ ꯆꯪꯉꯗꯤ ꯂꯥꯛꯄꯁꯨ ꯌꯥꯔꯝꯕ ꯌꯥꯏ ꯑꯩꯗꯤ ꯐꯥꯔꯁ ꯇꯥꯗ꯭ꯔꯤꯉꯩ ꯍꯔꯥꯎꯗꯕ ꯃꯤꯅꯦꯕ ꯑꯗꯨꯅ ꯑꯩ ꯐꯥꯔꯁ ꯍꯥꯏꯁꯤ ꯇꯥꯅ ꯍꯣꯠꯅꯕꯗ ꯑꯩ ꯇꯣꯉꯥꯟꯕ ꯑꯩꯒꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯏꯁꯥꯒꯤ ꯀꯩꯅꯣꯗꯤ ꯆꯦꯛꯁꯤꯟꯕ ꯇꯥꯕꯅꯤ ꯑꯩ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯗꯨꯀꯥꯟꯗ ꯏꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯦ ꯏꯁꯤꯡ ꯊꯛꯄ ꯑꯣꯏꯔꯝꯃꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯁꯤꯗ ꯍꯦꯟꯅ ꯋꯥꯕ ꯂꯩꯇ꯭ꯔꯦ ꯁꯤꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯔꯝꯗꯕꯁꯨ ꯌꯥꯏ ꯏꯁꯤꯡ ꯈꯧꯔꯥꯡꯕꯒꯤ ꯑꯋꯥꯕꯁꯤꯗꯤꯀꯣ ꯑꯩ ꯁꯄꯣꯖ ꯑꯩ 5 sometime 5-6 days ꯕꯨ ꯏꯁꯤꯡ ꯊꯛꯇꯕ ꯌꯥꯎꯏ ꯊꯛꯇꯕ ꯃꯇꯝꯗꯨꯗ ꯑꯩ ꯆꯤꯟ ꯇꯦꯡꯕ ꯌꯥꯎꯏꯀꯣ ꯒꯒꯜꯁ ꯇꯧꯕ ꯌꯥꯎꯏ ꯑꯗꯨꯗ ꯁꯄꯣꯖ 5 daysꯗꯨꯗ ꯑꯩꯅ ꯊꯛꯑꯝꯒꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯃꯛ ꯑꯃꯒꯗꯤ ꯆꯪꯉꯝꯒꯗ꯭ꯔꯥ 5 daysꯗꯨꯗ ꯈꯤꯇꯪ ꯂꯤꯛ ꯑꯣꯏꯈꯤꯕꯗꯨꯅ but still you can survive ꯅꯨꯃꯤꯠ 4-5 ꯏꯁꯤꯡ ꯊꯛꯇꯕꯁꯤ ꯍꯤꯡꯉꯤꯅꯦꯕ ꯁꯤꯗ ꯑꯩꯅ ꯉꯥꯎꯕꯁꯤ ꯏꯁꯤꯡ ꯊꯛꯅꯤꯡꯕꯒꯤ ꯉꯥꯎꯕꯁꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯑꯣꯟꯂꯤ ꯑꯩꯅ ꯈꯟꯕꯁꯦ ꯀꯝꯄꯤꯇꯤꯁꯟꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯀꯝꯄꯤꯇꯤꯁꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯁꯤꯡꯁꯤ ꯀꯔꯝ ꯀꯥꯟꯗ ꯄꯦꯟꯅ ꯊꯛꯆꯗꯣꯏꯅꯣ ꯁꯤ ꯈꯛꯇꯪ ꯑꯩ ꯆꯥꯕ ꯀꯜꯂꯛꯇꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕꯒꯤ ꯉꯥꯎꯕ ꯈꯧꯔꯥꯡꯕꯁꯦ ꯑꯗꯒꯤ ꯁꯝ ꯈꯦꯠꯅꯕꯁꯦ ꯑꯩꯅ ꯁꯨꯝ ꯑꯩ ꯃꯤꯉꯣꯟꯗꯗꯤ ꯌꯥꯝ ꯈꯪꯕꯁꯨ ꯑꯩꯈꯣꯏ ꯑꯩꯅ ꯃꯤꯉꯣꯟꯗꯁꯨ ꯍꯥꯏꯗꯤ ꯇꯥꯛꯆꯕꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯀꯟꯇꯦꯁ ꯑꯩꯈꯣꯏꯒꯤ ꯀꯝꯄꯤꯇꯤꯁꯟ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯗꯨ ꯁꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯨꯠꯁꯦ ꯁꯤꯗ ꯂꯣꯗꯤꯡ ꯇꯧꯕꯁꯨ ꯂꯩꯔꯤ ꯑꯩꯅ ꯈꯜꯂꯦꯕ ꯗꯥꯏꯁꯦ ꯈꯦꯠꯅꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒ ꯑꯩꯒ ꯈꯦꯠꯅꯕꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦꯕ ꯑꯗꯨ ꯏꯁꯤꯡ ꯊꯛꯄꯗ ꯍꯦꯟꯅ ꯗꯦꯟꯖꯔꯅꯤ ꯃꯗꯨꯅꯤ ꯃꯇꯝꯗ ꯑꯩꯗꯤ ꯐ꯭ꯔꯨꯠꯁꯦ ꯍꯟꯅꯕꯨ ꯌꯦꯡꯕꯤꯕꯖꯥꯠ ꯅꯠꯇꯦ ꯑꯗꯨꯅ ꯑꯣꯟꯂꯤ ꯆꯥꯛ ꯆꯥꯁꯨ ꯗ꯭ꯔꯥꯏ ꯑꯗꯨꯅ ꯏꯁꯤꯡꯁꯤ ꯅꯨꯃꯤꯠ 5-6 ꯊꯛꯂꯛꯇꯕꯗ ꯑꯩꯅ ꯋꯥꯕꯁꯤ ꯑꯣꯟꯂꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩ ꯇꯨꯝꯕꯁꯦ ꯅꯣꯡ ꯊꯨꯅ ꯉꯥꯜꯂꯛꯄ ꯅꯨꯃꯤꯠ ꯊꯨꯅ ꯇꯥꯈꯤꯕ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯀꯩꯅꯣꯗꯤ ꯑꯩ ꯀꯟꯇꯦꯁꯇꯨ ꯊꯨꯅ ꯂꯥꯛꯄ ꯑꯗ ꯂꯣꯏꯁꯤꯟꯈꯤꯕ ꯑꯗꯨ ꯃꯇꯨꯡꯗ ꯑꯩ ꯄꯦꯟꯅ ꯊꯛꯆꯕ ꯁꯤꯅꯦ ꯕꯣꯕꯤ ꯍꯧꯖꯤꯛ 7 times gold medalistꯅꯤ ꯋꯥꯔꯜड ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯁꯨꯃꯥꯏꯅ ꯂꯩꯔꯀꯥꯟꯁꯤꯗꯩꯁꯤꯗ ꯁꯤꯒꯤ ꯁꯔꯇꯟ ꯔꯦꯀꯒꯅꯤꯁꯟ ꯑꯃ ꯅꯦꯁꯟ ꯋꯥꯏꯗ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯨꯝꯕꯅ ꯈꯪꯕꯤꯕ ꯑꯗꯒꯤ ꯑꯃꯨꯛ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯕꯤꯕ ꯍꯥꯏꯇꯥꯔꯦ ꯂꯩꯉꯥꯛ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯥꯛꯄ ꯌꯥꯅꯤ ꯁꯤ ꯈꯤꯇꯪ ꯃꯁꯤꯒꯤ ꯔꯦꯀꯒꯅꯤꯁꯟꯁꯤ ꯄꯤꯕ ꯋꯥꯠꯂꯤ ꯍꯥꯏꯕꯒꯤ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯃꯌꯥꯝ ꯑꯗꯒꯤ ꯑꯣꯜ ꯀ꯭ꯋꯥꯔꯇꯔꯁꯗ ꯍꯧꯖꯤꯛ ꯅꯩꯅꯔꯛꯏꯕ ꯀꯔꯤꯒꯤꯅꯣ ꯁꯤ ꯀꯃꯥꯏꯅ ꯐꯥꯎꯏ ꯑꯣꯂꯦꯝꯄꯤꯛꯇ ꯔꯦꯀꯣꯛꯅꯥꯏꯖ ꯑꯣꯂꯦꯝꯄꯤꯛ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ ꯂꯥꯏꯊꯣꯛꯏꯕ꯭ꯔꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯦꯗꯤꯌꯥꯅꯁꯨ ꯂꯨꯝꯅ ꯂꯧꯕꯤꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯁꯥꯟꯅꯕꯗꯤ ꯑꯣꯂꯦꯝꯄꯤꯛ ꯌꯥꯎꯕ ꯒꯦꯝꯁꯨ ꯁ꯭ꯄꯣꯔꯠꯁꯅꯤ ꯑꯥꯏ ꯑꯦꯝ ꯑꯣꯜꯁꯣ ꯁ꯭ꯄꯣꯔꯠꯁ ꯁꯤꯒꯤ ꯍꯣꯠꯅꯕꯁꯤ ꯂꯣꯏ ꯈꯣꯠꯅꯅꯩ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯣꯂꯦꯝꯄꯤꯛꯅ ꯈꯤꯇꯪ ꯂꯨꯝꯅ ꯂꯧꯔꯒ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯂꯩ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯅꯨꯡꯒꯤ ꯊꯤꯝ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯃꯁꯤꯗꯤ ꯃꯤꯌꯥꯝꯅ ꯈꯪꯕꯤ ꯇꯥꯏ ꯕꯣꯕꯤꯅ ꯍꯣꯠꯅꯖꯔꯛꯏꯁꯤ ꯐꯣꯔ ꯗ ꯂꯥꯁ ꯍꯥꯎ ꯃꯦꯅꯤ ꯏꯌꯔꯁ ꯑꯗꯨ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯕꯗ ꯀꯤꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯛꯏꯅꯤ ꯁꯤꯒꯤ ꯔꯦꯀꯒꯅꯤꯁꯟꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯌꯥꯝ ꯄꯤꯔꯒꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯄꯩꯁꯥ ꯏꯟꯁꯦꯟꯇꯤꯞ ꯍꯥꯏꯔꯤꯁꯤꯅꯦ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨ ꯁꯥꯟꯅꯕ ꯃꯁꯥꯟꯅꯁꯤ ꯇꯁꯦꯡꯅ ꯃꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯕꯤꯔꯕ꯭ꯔꯥ ꯃꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯀꯔꯝꯍꯥꯏꯅ ꯄꯤꯔꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ ꯑꯗꯨ ꯕꯣꯕꯤꯒꯤ ꯃꯁꯤ ꯄꯔꯐꯣꯔꯃꯦꯟꯁꯁꯤ ꯌꯦꯡꯉꯀꯥꯟꯗꯅꯤ ꯀꯔꯝꯍꯥꯏꯅ ꯍꯧꯖꯤꯛ ꯀꯔꯤ ꯂꯩ ꯑꯩꯅ 2010 ꯋꯥꯔꯜड ꯆꯦꯝꯄꯤꯌꯟꯁꯤꯞ ꯑꯍꯥꯟꯕ ꯋꯥꯔꯜड ꯆꯦꯝꯄꯤꯌꯟ ꯐꯪꯖꯕ ꯑꯍꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔ ꯗꯤꯗꯤ ꯊꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯁꯀ ꯇꯧꯔꯒ 2010ꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯦ ꯁꯤꯒꯤ ꯑꯦꯁꯦꯟꯇꯤꯞ ꯑꯦꯋꯥꯔꯗ ꯑꯃ ꯑꯩꯈꯣꯏꯒꯤ
2 lakhs sisu namna thuna pigite 2011 gi world champion Malaysia chalam dai numit nini humni mamangda khoi minister honorable minister Thaisina magi quarter haidare mai quarter da khoi yam chamba felicitate am haidare dago main tawdana mana haiba yas ka maga tawraga ingonda world champion chalam dai ki second world champion chalam dai Malaysia chalam dai ki mana yam nungsiba whisker loina na ingonda mana adu pigre ahoi palaga ni pigre adu pira matung ledi government ai se recognize tawbirabuni haina khallaga ai hantak su tadaba yade haina just next world champion chalam dai suppose 3 days kum wali adu honare adu su tara lai makha ta padi mosak tumina silent legre ada amusu yenge haina amusu sanare amusu goal lore continue goal hum lore sidasu gana tawdre silent bore silent 2014 13 Hungary su ai second ni ai medal loss dinate medal ni adusu silent lere 14 su silent lere 15 16 17 adu hantak aina phangjabada ai Thailand ge world champion sanaro ge halakpa aina Guwahati land tawr matung sida imanaba colleagues mayamna newspaper da koigi newspaper khara share khar tawbire ingonda madda irise koigi koi honorable chief minister hantak 7 times whereba Mr. Bupibu koina yamna another koigi felicitate mabu honor toba mabu government mabu okani habagi sumba khara engonda share tawber paida adai pura mangba chamane matam hamba 2010 gi government engonda felicitate program silaga kaigum incentive award kha pire adi matungda aise phanga kadra amu onera phangada khan phangidreba adai di era phangaroi da aina thajaba aidi amu hana phangaroi habegi keno sida anum leira ai sanamam thokpa sana lore pigera piroira pire phare ai gidi sanamam thokpa sana lore na angau budau paksana sana jabane ai gidi leiriba body building masana si adagi India gi the world gi mem loi thengna bibani na ai sida kamai uri kari tawgadi kamai improve tawba yani para mi mem ma masai gi off track with mangi bagi wari tawri na masi yam nungai teba adu kari no tips da kari pibe khoi Manipur gi physical Manipur ma charging gi physics se tasing madi ji yamna ishorn pibi khudol haidar yamna pithorakpa gi anatomy gi body anatomy chumba haidar structure se chumba haidar adana India da jo haibe wani weight achobda de ji mi chawrubo na tamina 100 plus ka leiba 100 ga da gi leiba de 100 kg ga leiba de ji kitang tang na thoe ko aduga weight macha da gi na suppose 80 85 pukti Manipur na dum dominate taw bang muni habi thajab de le adoji sanabagi mo motong si tikrai to why the important is practice lep traba dai se gi fana no magi maintain taw jaba sidai di kasu body building si mina pangsa da chaba oin uram adu body building yam chaba nate ma di ai gi darkar ai gi mathau ta bai dare mathau ta potu katane koina ana suppose koina yirum 15 yirum 30 jare ga hai gasu mamutto yellow yolk se lokthoi kan kasu nate adu one time chaba yolk to di chana dar ayam yolk se di oi ai adu protein gum kari gum da da ji khara ji yaudoi ni no yolk sina high cholesterol yauba adu mo on the protein gi chang di 2% di yawi adu high cholesterol oi banina adu koina avoid to sa dam ade yen kg ma chare natraga half kg chare yen kg ne khuding yen kg khusik se bobi losil pot tan jasi body building se ha ma da kinara mi sei yamaga di sana ba ngamaroi na but another dimension ma haita sana ba masana se gi sei yamaga mi sing ji hen gym da lak narakpa sigi culture ma la ye ba sana rakpa sei 70 shuru su masadu muscle pajana yaudna king laung leiba gumbagi ado bobi gi plan se kain maroina lakadaru ba sei singda sei gi iroina na chalai ni pangal su kramai kari plan tauri kramai yingi kari tawini aise sahi ani hung madi sana ba ngam gidra ngam gani heba ai ngon sana ba yam kui ngam gani adubu
कुशलगदी मास्टर है लाइदना आई मास्टर दी आई नेवर कम्पीट द मास्टर आई मास्टर दी आई पुंसी के ओइना कंपीटिशन थोक्चर हैजरीबा आई ngamiंग ओइदे आई ओपन सिदा ओपन जाई मतम खरा आई ngamiंग ओइदि सानगे न खले देन अदु ngamdra कांददी आई बॉडी से आई मेंटेन दी तौजबा आई प्रोफेशन द सत्रगसु इंस्टीट्यूट का हांग खोटना दिस माने जिम हांग को आंगांग सिंग तापि तंबी ब खोट पसुम बगागी वाखलोन गादी याम अदुगी पोतुदी आई याम कुइरे लेजबा देन तवदबो आइना आउट ऑफ स्टेशन आई इसा इरम दुम जिले मदि मदु नहाना मांगजोंग न तवरम सु याय जस्ट लेबल लेतबा आइगी लोकल मेन ओरसु आई कितंग मचा मसु तवजरम बि यायबा अदुगी चांस तो लेतबनिना आई हिंगदब यादमिना आउट ऑफ स्टेशन मणिपुर थादोगा लई मयामना हांगनबा सुमाइना हांगबा ngamद्रगसु हाई यामना हाई लेवल की जिम याम फजा फजाबा सिमा हांगमद्रगसु आई ngamjabada जी अहिंग मरकता लिजेंड वरबा सानरोय बॉडी बिल्डर हाइगदी बॉबी comes up one among them aduni ko sigi nungai jabasi yam fajan phauze do ngasi chilaba tanja du kaithokpiraga ISTB gi makok thongba singi wari haiba thorum si sarugi abiri maruena thorum si meng tabiriba viewer sing sida bobby gi nungai raba punsi gi haurakpagi angang waringi gi wari dagi hauraga mai pa koi wari mem sumaina libi base sigi damak bobby ngam kheli tan thaksa phongdu thank you so much hari bofum si thamjabaga loina asigi di matang sida makok thongba sing wari losinjare meng tabiriba viewer sing aroi boina amuka hanna kurum jare